ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯩꯁꯥꯝ ꯄꯤꯌꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯪ ꯂꯥꯎꯔꯕ ꯑꯌꯨꯛꯅꯤ, ꯂꯩꯆꯤꯜ ꯃꯍꯥꯛꯅ ꯊꯥꯕꯅ ꯃꯝꯂꯤ ꯇꯧꯏ꯫ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯂꯩꯃꯥꯏꯗ ꯍꯧꯔꯤꯕ ꯅꯥꯄꯤ ꯁꯤꯡꯕꯤꯁꯤꯡꯗꯨ ꯂꯤꯛꯂꯥꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯝꯃꯤ꯫ ꯑꯗꯨꯛ ꯏꯪꯂꯕ ꯑꯌꯨꯛ ꯊꯛ ꯅꯤꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯏꯁꯥꯒꯤꯗꯃꯛꯅꯤ ꯍꯥꯏꯗꯨꯅ ꯄꯥꯠ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯂꯦꯝꯂꯩ ꯉꯥꯕꯨ ꯐꯥꯔꯤꯗꯣ ꯃꯁꯥ ꯃꯥꯇꯒꯤ ꯃꯅꯤꯡ ꯊꯨꯡꯅꯕ ꯍꯥꯏꯗꯨꯅ ꯇꯣꯝꯕ ꯑꯃꯗꯤ ꯂꯩꯕ꯫ ꯅꯨꯄꯥ, ꯂꯦꯝꯂꯩ ꯉꯥ ꯑꯁꯤ ꯉꯁꯤꯗꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯌꯣꯟꯕꯗ ꯄꯣꯠꯁꯤꯠ ꯌꯥꯝꯅ ꯐꯕ ꯌꯥꯏ, ꯏꯪꯕꯒ ꯈꯪꯗ꯭ꯔꯦꯗ꯫ ꯑꯗꯨꯗꯤ ꯍꯟꯅꯕ ꯇꯧꯔꯁꯤꯔ ꯅꯨꯄꯤ? ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ, ꯅꯆꯥꯅꯨꯄꯥꯗꯣ ꯍꯌꯦꯡ ꯁꯍꯔꯗ ꯆꯠꯂꯅꯤ ꯍꯥꯏꯕꯅꯤꯅ ꯉꯥꯖꯥꯎ ꯑꯃ ꯊꯝ, ꯏꯆꯥꯗꯣ ꯄꯤꯖꯈꯤꯁꯤ꯫ ꯌꯨꯝꯗ ꯂꯩꯔꯒ ꯑꯍꯥꯎꯕ ꯑꯝꯇ ꯆꯥꯔꯛꯇꯦ ꯍꯥꯏꯔꯕꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩ ꯅꯍꯥꯟ ꯏꯆꯥꯗꯣ ꯄꯤꯖꯅꯤꯡꯗꯅ ꯉꯁꯥꯏꯅ ꯈꯥꯏꯗꯣꯛꯂꯒ ꯊꯝꯂꯕꯅꯤ꯫ ꯑꯩꯈꯣꯏ ꯈꯪꯗꯦ, ꯑꯩꯗꯤ ꯏꯆꯥ ꯑꯇꯣꯝꯕꯁꯤ ꯌꯥꯝ ꯅꯨꯡꯁꯤ꯫ ꯏꯕꯦꯝꯃꯁꯨ ꯏꯆꯥꯅꯨꯄꯤꯁꯨ ꯃꯤꯔꯥꯏꯕ ꯌꯥꯗꯦꯀꯣ꯫ ꯏꯆꯥꯅ ꯆꯥꯗꯈꯩ ꯃꯧꯄꯥꯒꯤꯅꯤ ꯍꯥꯏꯗꯅ ꯐꯤ ꯁꯥꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤꯅꯤ꯫ ꯂꯥꯎ ꯀꯥꯔꯁꯤ, ꯏꯆꯥ ꯂꯥꯡꯂꯦꯟꯗꯣ ꯑꯩꯈꯣꯏꯕꯨ ꯉꯥꯏꯔꯝꯂꯅꯤ꯫ ꯅꯨꯄꯤ, ꯑꯥꯗ ꯂꯥꯞꯇꯛꯅ ꯆꯦꯜꯂꯛꯂꯤꯕꯁꯤꯕꯨ ꯏꯅꯦ ꯃꯥꯟꯕꯤ ꯅꯠꯇ꯭ꯔꯣ? ꯃꯥꯟꯒꯨꯝ ꯇꯧꯏ꯫ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯁꯨꯛ ꯀꯟꯅ ꯆꯦꯜꯂꯛꯏꯁꯤꯅ? ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ? ꯂꯩꯃꯥ, ꯇꯣꯝꯕ, ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯨ, ꯑꯩꯗꯤ ꯅꯣꯏ ꯀꯥꯔꯝꯃꯗ꯭ꯔꯥ ꯍꯥꯏꯗꯅ ꯅꯪꯍꯧꯔꯔꯣꯏ ꯆꯦꯜꯂꯛꯏꯅꯤꯅꯦ꯫ ꯏꯅꯦ, ꯇꯞꯅ ꯁꯣꯔꯗꯣ ꯑꯝꯇ ꯍꯣꯜꯂꯒ ꯍꯥꯏꯔꯣ, ꯅꯠꯇ꯭ꯔꯗꯤ ꯏꯅꯦꯒꯤ ꯁꯣꯔꯗꯣ ꯇꯠꯈꯤꯗꯅ ꯐꯤꯕꯝ ꯑꯃ ꯇꯥꯔꯣꯏꯌꯦꯕ꯫ ꯍꯥꯏ, ꯃꯁꯤꯗꯩꯁꯤꯗ ꯑꯩꯅꯗꯤ ꯅꯣꯏ ꯀꯥꯔꯝꯃꯅꯤꯗꯅ ꯉꯥꯁꯤꯡ ꯂꯣꯏ ꯌꯣꯟꯊꯣꯛꯈ꯭ꯔꯅꯤꯗꯅ ꯆꯦꯜꯂꯛꯏꯕꯅꯤ꯫ ꯀꯗꯥꯏ ꯉꯥꯕꯨ ꯀꯌꯥꯝ ꯂꯩꯔꯤꯒꯦ? ꯍꯩꯃꯥ, ꯁꯤꯗꯤ ꯑꯆꯧꯕ ꯉꯥꯛꯇ꯫ ꯏꯆꯥꯅꯨꯄꯤꯗꯣ ꯂꯥꯛꯍꯧꯋꯦ, ꯑꯗꯨꯒꯤ ꯉꯥ ꯄꯤꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯤꯅꯦ꯫ ꯅꯣꯏꯗꯒꯤ ꯉꯥ ꯂꯩꯕ ꯅꯪꯍꯧꯔꯣꯏꯗꯅ ꯆꯦꯜꯂꯛꯏꯕꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯅꯣꯏꯅ ꯄꯥꯠꯇꯒꯤ ꯐꯥꯔꯛꯇ ꯉꯥꯏꯔꯤꯕ ꯉꯥꯁꯤ ꯊꯣꯡꯂꯒ ꯆꯥꯕꯗ ꯀꯌꯥꯝꯗꯤ ꯍꯥꯎꯈ꯭ꯔꯦ꯫ ꯈꯨꯕꯤꯁꯤ ꯈꯥꯏꯅꯦꯍꯦ, ꯍꯥꯏꯖꯤꯟꯕꯒ ꯅꯠꯇꯦꯀꯣ꯫ ꯑꯩꯗꯤ ꯀꯔꯤꯒꯤ ꯃꯥꯜꯂꯨꯔꯦ꯫ ꯏꯅꯦ, ꯁꯤꯗꯒꯤ ꯈꯜꯂꯣ, ꯉꯥ ꯑꯃ ꯇꯣꯉꯥꯟꯅ ꯊꯝꯂꯤꯕꯗꯣ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯑꯗꯨ ꯑꯣꯏꯅ ꯂꯧꯒꯦꯗꯅ, ꯑꯗꯨꯅ ꯍꯦꯟꯅ ꯍꯥꯎꯗꯧ ꯃꯥꯜꯂꯤ꯫ ꯏꯅꯦ, ꯁꯤꯃꯗꯤ ꯌꯣꯜꯂꯔꯣꯏ꯫ ꯏꯆꯥꯅꯨꯄꯥꯗꯣ ꯍꯌꯦꯡ ꯁꯍꯔꯗ ꯆꯠꯈ꯭ꯔꯅꯤꯌꯦ, ꯑꯗꯨꯒꯤ ꯃꯥꯕꯨ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯊꯝꯕꯅꯤ꯫ ꯂꯩꯃ ꯏꯕꯦꯝꯃ, ꯅꯪꯅ ꯅꯆꯥꯅꯨꯄꯥ ꯅꯨꯡꯁꯤꯕꯁꯤꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯔꯅꯤ? ꯈꯨꯜ ꯑꯁꯤꯗ ꯅꯪꯅ ꯅꯆꯥ ꯅꯨꯡꯁꯤꯖꯕꯅ ꯏꯍꯦꯟ ꯍꯦꯜꯂꯝꯒꯅꯤ꯫ ꯀꯜꯂꯛꯆꯩ, ꯑꯗꯣ ꯉꯥꯁꯤ ꯂꯧꯔꯕꯅꯤꯅ ꯅꯅꯦꯁꯨ ꯅꯣꯏ ꯇꯥꯗꯅꯅꯦ ꯉꯥ ꯁꯦꯝꯗꯣꯏꯒꯤ ꯊꯥꯡꯖꯧꯗꯒꯤ ꯁꯥꯗꯟꯗꯒꯤ ꯄꯨꯊꯣꯛꯂꯒ ꯉꯥꯏꯍꯧꯔꯕꯅꯤ꯫ ꯅꯅꯦ ꯆꯠꯂꯦꯀꯣ꯫ ꯂꯩꯃ ꯃꯌꯨꯝꯗ ꯉꯥꯖꯥꯎꯗꯨ ꯄꯨꯔꯛꯇꯨꯅ ꯂꯥꯡꯂꯦꯟꯅ ꯊꯨꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯀꯣꯏꯅ ꯆꯥꯛ ꯆꯥꯔꯤ꯫ ꯑꯇꯣꯝꯕꯒꯤ ꯃꯇꯥꯎ ꯐꯩꯖꯥꯎꯁꯨ ꯌꯥꯎꯅ ꯃꯈꯣꯏ 5꯫ ꯐꯩꯖꯥꯎꯅ, ꯀꯩꯅꯣ ꯁꯤꯗꯤ? ꯂꯥꯡꯂꯦꯟꯅ, ꯐꯩꯖꯥꯎ, ꯀꯩꯗꯧꯔꯒꯦ? ꯍꯥꯎꯇ꯭ꯔꯕ꯭ꯔꯣ? ꯍꯥꯎꯃꯟꯗꯅ ꯈꯨꯕꯤ ꯈꯥꯏꯔꯦ ꯍꯥꯏꯕ꯫ ꯑꯁ, ꯂꯩꯇ꯭ꯔꯦ, ꯉꯁꯤꯒꯤ ꯏꯟꯖꯥꯡ ꯈꯨꯍꯥꯎꯁꯤꯗꯤ ꯁꯩꯇꯅ ꯁꯥꯈꯤ꯫ ꯁꯨꯃꯥꯏꯅ ꯊꯣꯡꯕ ꯑꯝꯇ ꯆꯥꯗ꯭ꯔꯦ ꯍꯥꯏꯕ꯫ ꯏꯆꯦꯅ ꯁꯨꯃꯥꯏꯅ ꯊꯣꯡꯂꯒ ꯏꯕꯥꯏꯗꯒ ꯄꯤꯖꯔꯗꯤ ꯏꯕꯥꯏꯗꯣ ꯆꯥꯈꯤꯗꯥꯏꯅꯤ꯫ ꯅꯆꯤꯟ ꯊꯤ ꯍꯥꯏ꯫ ꯌꯥꯔꯦꯍꯦ, ꯌꯥꯝ ꯉꯥꯡꯉꯤ꯫ ꯆꯥꯔꯤꯕ ꯆꯥꯛꯇꯣ ꯅꯕꯨꯛ ꯊꯟꯅ ꯆꯥꯎ, ꯃꯁꯣꯏ ꯉꯥꯡꯂꯩ꯫ ꯅꯅꯥꯎ, ꯀꯩꯀꯩ ꯍꯥꯞꯄꯛꯎꯒꯦ? ꯁꯦ, ꯈꯔ ꯌꯥꯝ ꯆꯥꯁꯤꯜꯂꯣ, ꯅꯁꯥꯗꯣ ꯀꯟꯅꯕ꯫ ꯐꯩꯖꯥꯎꯅ, ꯆꯥꯛꯆꯩꯗ, ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯦ ꯂꯩꯇꯕ ꯀꯥꯏꯁꯦ ꯇꯣꯛꯅ ꯅꯨꯡꯁꯤꯅꯈ꯭ꯔꯦ꯫ ꯌꯥꯏꯗ, ꯈꯔ ꯌꯥꯝ ꯆꯥꯒꯗꯕ꯫ ꯍꯌꯦꯡꯅꯦ ꯅꯨꯄꯤꯒ ꯊꯤꯈ꯭ꯔꯒ ꯏꯆꯦꯒ ꯇꯥꯊꯤ ꯇꯧꯔꯩ ꯇꯧꯔꯕ ꯒꯂꯥꯗꯣ ꯄꯥꯏꯔꯒ ꯑꯗꯨꯝ ꯅꯤꯛꯏ ꯌꯦꯡꯉꯨꯅ꯫ ꯌꯥꯔꯦ ꯍꯩꯄꯥ, ꯆꯥꯛꯇꯨ ꯆꯥꯔꯣ꯫ ꯉꯥꯡꯈ꯭ꯔ ꯄꯣꯠ, ꯃꯆꯤꯟꯁꯦ ꯉꯥꯛꯇ ꯂꯦꯞꯇꯦ ꯍꯥꯏꯕ꯫ ꯍꯌꯦꯡꯅꯦ ꯏꯆꯦꯁꯦ ꯃꯈꯨꯠ ꯇꯥꯝꯂꯒ ꯄꯤꯖꯗꯣꯏ, ꯈꯪꯂꯕ꯭ꯔꯥ ꯕꯣꯟꯗꯣ? ꯁꯣꯏꯗ꯭ꯔꯦꯀꯣ, ꯁꯣꯏꯗ꯭ꯔꯦ꯫ ꯃꯤꯕꯨ ꯀꯅꯥꯅ ꯃꯈꯨꯠ ꯍꯥꯝꯃꯒ ꯆꯥꯛ ꯆꯥꯗꯕ ꯀꯅꯥ ꯌꯥꯎꯒꯦ? ꯃꯈꯨꯠ ꯍꯥꯝꯃꯒ ꯆꯥꯛ ꯆꯥꯕ ꯉꯥꯛꯇꯅꯤꯀꯣ꯫ ꯌꯦꯡ ꯇꯥꯔꯦ ꯑꯗꯨꯗꯤ ꯃꯇꯝꯗꯨꯗ꯫ ꯑꯩꯗꯤ ꯏꯊꯥꯕꯨ ꯊꯥꯖꯗꯦꯀꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯂꯣꯏꯈ꯭ꯔꯦ꯫ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯑꯇꯣꯝꯕ ꯁꯍꯔꯗ ꯃꯍꯩ ꯃꯈꯥ ꯇꯝꯕ ꯆꯠꯄꯒꯤ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯑꯥꯗ ꯅꯤꯡꯊꯤꯅ ꯂꯩꯌꯨꯀꯣ꯫ ꯍꯌꯦꯡꯅꯦ ꯏꯁꯥꯒꯤ ꯃꯄꯥꯟꯗꯒꯤ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯁꯦ ꯑꯝꯇ ꯅꯨꯡꯉꯥꯏꯍꯜꯂꯨꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯆꯠꯂꯨꯈꯤꯒꯦ꯫ ꯏꯆꯦ, ꯏꯃꯥ ꯍꯣꯏꯕꯨ ꯏꯆꯦꯅ ꯈꯔ ꯌꯦꯡꯁꯤꯜꯂꯨ꯫ ꯑꯗꯨꯒ ꯏꯆꯦꯒꯤ ꯁꯦꯜ ꯇꯥꯜꯂꯤꯅꯤ ꯍꯥꯏꯗꯅ ꯑꯍꯤꯡ ꯇꯨꯝꯇꯈꯩ ꯐꯤ ꯁꯥꯗꯨꯅ ꯁꯦꯜ ꯇꯥꯟꯕꯗꯣ ꯇꯧꯅꯨꯀꯣ꯫ ꯅꯁꯥ ꯁꯣꯛꯅꯤꯕ꯫ ꯍꯌꯦꯡꯅꯦ ꯅꯨꯄꯥꯅ ꯈꯪꯗ ꯇꯧꯅꯤꯗ꯫ ꯐꯩꯖꯥꯎꯅ, ꯍꯣꯏ ꯌꯥꯔꯦ, ꯂꯥꯛꯑꯣ, ꯊꯦꯡꯈ꯭ꯔꯅꯤꯌꯦ꯫ ꯁꯟ ꯒꯥꯔꯤꯁꯦ ꯋꯥꯏꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯝꯗꯤ ꯋꯥꯈ꯭ꯔꯦ꯫ ꯅꯇꯥꯎꯁꯤ
ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯁꯤ ꯁꯟ ꯒꯥꯔꯤꯗꯨꯗ ꯇꯣꯡꯈꯠꯂꯣ ꯌꯦꯡꯉꯣꯏ ꯐꯩꯖꯥꯎ ꯅꯤꯡꯊꯤꯅ ꯊꯤꯟꯕꯤꯔꯨꯔꯣꯀꯣ ꯍꯣꯏ ꯏꯃꯥ ꯑꯁ ꯁꯟꯅꯤꯅ ꯂꯩꯉꯝ ꯁꯪꯉꯝꯗꯦ ꯇꯟꯗꯦ ꯃꯥꯟꯗꯦ ꯑꯗꯨꯝ ꯆꯠꯂꯒ ꯂꯩ ꯑꯗꯨ ꯏꯇꯥꯎ ꯑꯩ ꯀꯩꯅꯣꯝꯗꯤ ꯍꯥꯏꯅꯤꯡꯕꯅꯤ ꯀꯩꯅꯣ ꯍꯥꯏꯌꯣ ꯅꯪꯅ ꯍꯥꯏꯔꯛꯇꯧ ꯋꯥꯁꯦ ꯑꯐ ꯅꯨꯡꯉꯥꯏꯗꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣꯏ ꯑꯁ ꯅꯠꯇꯦ ꯉꯥꯏꯈꯣꯅꯤ ꯃꯣꯏ ꯁꯍꯔꯗꯣ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯌꯥꯝ ꯂꯩ ꯍꯥꯏ ꯏꯇꯥꯎꯅ ꯌꯥꯔꯗꯤ ꯅꯇꯥꯎ ꯑꯣꯏꯒꯦ ꯑꯝꯇ ꯁꯦꯝꯃꯛꯀꯦꯔꯣ ꯁꯛꯁꯤꯅ ꯈꯔ ꯌꯦꯡ ꯌꯥꯔꯝꯃꯗꯤ ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯀꯣꯏꯒꯦꯕꯨ ꯁ꯭ꯋꯥꯏ ꯅꯨꯄꯤꯗꯤ ꯅꯪꯅꯦꯅ ꯈꯪꯉꯤꯅꯤ ꯁꯛꯁꯦ ꯎꯕꯗ ꯀꯤꯔꯒ ꯂꯣꯏ ꯆꯦꯟꯈꯤ ꯑꯩꯁꯦ ꯍꯤꯡꯆꯥꯕꯒ ꯃꯥꯟꯕ ꯈꯪꯗꯦꯕꯤ ꯍꯤꯡꯆꯥꯕꯗꯤ ꯅꯠꯇꯦ ꯅꯪꯅ ꯃꯥꯜꯂꯤꯁꯦ ꯆꯐꯨ ꯃꯅꯤꯡꯗꯣ ꯑꯗꯨꯗꯣ ꯃꯥꯜꯂꯤꯗ ꯑꯦ ꯑꯗꯨꯗꯤ ꯍꯛꯃꯟꯗ꯭ꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯅꯪꯃꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯑꯇꯩꯅ ꯍꯥꯏꯕꯅꯤ ꯁꯛ ꯊꯤꯔꯁꯨ ꯊꯃꯣꯏꯗꯤ ꯐꯖꯕꯅꯤꯗ ꯐꯥꯒꯤ ꯇꯧꯅꯤ ꯅꯈꯨꯠꯇ ꯊꯤꯜꯂꯨ ꯅꯇꯥꯎ ꯂꯩꯔꯤꯁꯤꯗꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯀꯥꯎꯅꯨꯀꯣ ꯃꯁꯛ ꯈꯔ ꯐꯖꯕ ꯈꯪꯗꯦ ꯏꯇꯥꯎꯅ ꯌꯥꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯥꯔꯦ ꯅꯇꯥꯎꯒꯤꯗꯤ ꯑꯁꯨꯝꯅ ꯉꯥꯡꯗꯅ ꯆꯠꯈꯤ ꯂꯩꯃ ꯑꯃꯗꯤ ꯇꯣꯝꯕꯒꯤ ꯃꯆꯥ ꯑꯅꯤ ꯂꯩ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯑꯇꯣꯝꯕꯅꯤ ꯈꯨꯜ ꯑꯗꯨ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯣ ꯃꯍꯩ ꯇꯝꯅꯗꯦ ꯑꯗꯨꯕꯨ ꯂꯩꯃꯅ ꯃꯆꯥꯅꯨꯄꯥꯕꯨꯗꯤ ꯁꯍꯔꯗ ꯃꯍꯩ ꯇꯝꯕ ꯊꯥꯏ ꯑꯇꯣꯝꯕ ꯃꯃꯥꯅ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯍꯟꯗꯦ ꯐꯅ ꯂꯩꯇ꯭ꯔꯕꯁꯨ ꯃꯁꯥꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗꯦ ꯃꯦꯝꯆꯥꯅ ꯂꯩꯃ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯁꯤꯕꯣ ꯅꯠꯇꯦ ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯁꯍꯔꯗ ꯊꯥꯔꯒ ꯃꯍꯩ ꯇꯝꯕ ꯊꯥꯔꯤ ꯀꯔꯤꯒꯤ ꯊꯥꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯠꯇꯦ ꯁꯍꯔꯗ ꯊꯥꯔꯒ ꯃꯥꯡꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯀꯥꯟꯅꯗꯕꯗ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯃꯁꯤꯗ ꯊꯕꯛ ꯑꯣꯏꯅ ꯁꯨꯍꯜꯂꯒ ꯁꯦꯜ ꯇꯥꯜꯍꯜꯂꯗꯤ ꯐꯔꯣꯏꯗ꯭ꯔꯣ ꯍꯌꯦꯡ ꯈꯔ ꯂꯩꯔꯒ ꯅꯨꯄꯤꯒꯤ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯗꯧꯅꯦ ꯏꯆꯦ ꯑꯗꯨꯗꯒꯤꯁꯨ ꯈꯟꯕ ꯌꯥꯗꯦꯗ ꯍꯌꯦꯡ ꯃꯔꯣꯝꯗꯣꯝ ꯂꯦꯞꯄ ꯉꯝꯖꯅꯅꯕꯅꯤ ꯑꯩꯕꯨ ꯍꯥꯏꯕꯤꯗꯤ ꯍꯥꯏꯅꯨꯀꯣ ꯍꯧꯖꯤꯛꯀꯥꯟꯗ ꯌꯦꯡꯉꯨ ꯅꯨꯄꯥꯁꯤꯡꯁꯦ ꯅꯨꯄꯤꯕꯨ ꯊꯤꯔꯕ ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯑꯗꯨꯝ ꯂꯣꯏꯅ ꯇꯣꯡꯈ꯭ꯔꯦ ꯃꯃꯥ ꯃꯄꯥ ꯄꯤꯖꯅꯤꯡꯗ꯭ꯔꯕꯅꯤ ꯂꯣꯏꯅꯃꯛ ꯍꯥꯏꯕꯕꯨꯗꯤ ꯅꯠꯇꯦꯀꯣ ꯃꯃꯥ ꯃꯄꯥꯕꯨ ꯅꯨꯡꯁꯤꯕ ꯃꯆꯥꯅ ꯑꯗꯨꯝ ꯃꯃꯥ ꯃꯄꯥꯒꯤꯗꯃꯛ ꯂꯦꯡꯗꯅ ꯂꯩ ꯈꯪꯗꯦꯗ ꯏꯆꯦ ꯑꯗꯣꯃꯗꯤ ꯑꯩꯒꯤ ꯏꯆꯥꯗꯤ ꯑꯗꯨꯝꯅ ꯇꯧꯗꯧ ꯃꯥꯟꯗꯦꯗ ꯑꯗꯣ ꯅꯪꯕꯨ ꯋꯥꯅꯕꯅꯤ ꯅꯆꯥꯗꯣ ꯁꯍꯔꯗ ꯃꯍꯩ ꯇꯝꯕ ꯊꯥꯔꯨꯅꯨꯀꯣ ꯍꯌꯦꯡꯅꯦ ꯃꯥꯏ ꯃꯥꯡꯖꯅꯤ ꯏꯆꯥ ꯂꯥꯞꯅ ꯊꯝꯕꯁꯦ ꯑꯐꯕ ꯑꯣꯏꯗꯕꯅꯤꯀꯣ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ ꯃꯍꯩ ꯇꯝꯂꯒ ꯁꯦꯜ ꯇꯤꯡꯅꯕ ꯃꯇꯝ ꯃꯥꯡꯅꯕ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯅꯤ ꯊꯦꯡꯂꯤ ꯂꯥꯡꯂꯦꯟ ꯌꯣꯡꯈꯝ ꯊꯛꯇ ꯐꯝꯗꯨꯅ ꯆꯔꯩ ꯐꯤꯔꯣꯏ ꯇꯥꯜꯂꯤꯗꯣ ꯃꯧꯄꯥꯒꯤ ꯁꯦꯜ ꯊꯥꯅꯕ ꯍꯥꯏꯗꯅ ꯌꯦꯡꯉꯣꯏ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ ꯅꯪꯕꯨ ꯊꯦꯡꯉꯤꯅꯦ ꯑꯍꯤꯡ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯍꯌꯦꯡꯃꯨꯛ ꯁꯥꯔꯣ ꯅꯁꯥꯗꯣ ꯁꯣꯛꯑꯅꯦꯕ ꯏꯃꯥ ꯑꯩꯈꯣꯏ ꯑꯇꯣꯝꯕꯒꯤ ꯁꯦꯜ ꯊꯥꯅꯤꯗꯨ ꯁꯨꯔꯕꯣ ꯈꯔ ꯋꯥꯠꯂꯤ ꯁꯨꯗ꯭ꯔꯤꯌꯦ ꯄꯪꯋꯥꯠ ꯋꯥꯠꯄꯗꯤ ꯅꯠꯇꯦ ꯈꯪꯗꯦ ꯅꯧꯄꯥꯁꯤꯗꯪ ꯃꯤ ꯑꯣꯏꯔꯕꯗꯤ ꯍꯥꯏꯗꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯏꯃꯥ ꯑꯩꯒꯤ ꯐꯤꯁꯤ ꯐꯪꯗꯧꯔꯦ ꯍꯌꯦꯡ ꯑꯋꯥꯠꯄ ꯁꯦꯜꯗꯣ ꯁꯤ ꯌꯣꯜꯂꯁꯤ ꯋꯥꯔꯁꯨ ꯋꯥꯅ ꯃꯗꯨꯒꯤ ꯈꯜꯂꯒ ꯑꯩ ꯑꯋꯥꯕꯒ ꯀꯥꯎꯏ ꯅꯪꯕꯨ ꯋꯥꯗ꯭ꯔꯤꯕ꯭ꯔꯣ ꯋꯥꯗꯦꯗ ꯏꯃꯥ ꯑꯩꯈꯣꯏ ꯑꯇꯣꯝꯕꯒꯤꯅꯤꯕꯨ ꯍꯥꯏꯔꯗꯤ ꯏꯃꯥ ꯀꯩ ꯃꯊꯦꯜ ꯊꯣꯡꯂꯒꯦ ꯉꯥꯔꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯁꯦꯜꯗꯣ ꯀꯥꯏꯊꯣꯛꯅꯤꯡꯗ꯭ꯔꯕ ꯀꯥꯏꯊꯣꯛꯂꯕꯗꯤ ꯑꯃꯨꯛ ꯁꯨꯔꯔꯣꯏ ꯈꯟꯗꯅ ꯉꯥꯔꯤ ꯌꯥꯎꯗ꯭ꯔꯕꯁꯨ ꯄꯪꯍꯥꯎ ꯃꯍꯥꯎꯕ ꯍꯥꯏꯗꯅ ꯍꯪꯒꯥꯝ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯤ ꯃꯁꯤꯅ ꯑꯗꯨꯝ ꯐꯔꯦꯗ ꯍꯧꯖꯤꯛꯇꯤ ꯍꯪꯒꯥꯝ ꯍꯥꯎꯕ ꯃꯇꯝꯒ ꯑꯣꯏꯔꯦ ꯏꯪꯈꯤꯕ ꯇꯥꯔꯤ ꯅꯪꯕꯨ ꯆꯥꯛꯁꯦ ꯍꯥꯟꯅ ꯆꯥꯊꯣꯛꯎꯅꯦ ꯁꯤ ꯐꯤꯁꯦ ꯏꯟꯁꯜꯂꯨ ꯏꯪꯅꯤꯑꯕ ꯑꯁꯨꯝꯅ ꯋꯥꯅ ꯑꯇꯣꯝꯕꯕꯨ ꯃꯍꯩ ꯇꯝꯍꯜꯂꯝꯃꯤ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯁꯦꯜ ꯂꯩꯇꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯗꯨꯅ ꯃꯆꯥ ꯃꯥꯒꯤꯅꯤ ꯍꯥꯏꯗꯅ ꯑꯋꯥꯕ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯑꯌꯨꯛꯅꯤ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ ꯏꯄꯥꯒꯤ ꯏꯕꯦꯝ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯑꯩꯅꯦ ꯉꯁꯤꯗꯤ ꯈꯣꯏꯗꯧꯁꯤ ꯑꯣꯈꯥꯛ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯔꯤꯕꯁꯤ ꯏꯁꯥꯁꯦ ꯐꯅꯕ ꯍꯥꯏꯗꯅ ꯑꯌꯨꯛꯀꯤ ꯅꯨꯡꯁꯤꯠ ꯑꯁꯦꯡꯕꯕꯨ ꯐꯪꯅꯕ ꯏꯁꯥꯁꯨ ꯐꯅꯕ ꯍꯥꯏꯗꯅ ꯆꯠꯂꯨꯕꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯋꯥꯈꯜ ꯌꯥꯝꯅ ꯌꯥꯎꯗꯕ ꯁꯦꯜ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯕ ꯀꯥꯏ ꯑꯩ ꯈꯣꯏꯗꯧꯁꯦ ꯑꯣꯈꯥꯛ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯕꯥꯕꯥ ꯏꯁꯤꯡ ꯍꯩꯗꯥꯏꯅꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯁꯥꯎꯔꯤꯕꯗꯤ ꯑꯌꯨꯛꯁꯤꯗ ꯀꯔꯤ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗꯨꯕꯨ ꯀꯔꯤ ꯀꯥꯟꯅꯕ ꯁꯍꯔꯗ ꯊꯥꯔꯤꯕ ꯅꯁꯥ ꯋꯥꯖꯒꯦ ꯁꯦꯜ ꯃꯥꯡꯍꯟꯒꯦ ꯍꯥꯏꯅ ꯁꯍꯔꯗ ꯊꯥꯏ ꯈꯨꯜ ꯑꯁꯤꯗ ꯃꯍꯩ ꯇꯝꯕ ꯀꯅꯥ ꯌꯥꯎꯒꯦ ꯀꯥꯏ ꯑꯩꯕꯨ ꯑꯄꯪꯕ ꯃꯤꯒ ꯄꯔꯃꯥꯟ ꯇꯧ ꯐꯩ ꯈꯪꯒꯅꯤ ꯍꯌꯦꯡ ꯑꯩꯒꯤ ꯏꯆꯥꯅ ꯃꯤ ꯍꯦꯛ ꯑꯣꯏꯕꯒ ꯃꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯦꯟꯅꯒꯦ ꯃꯄꯥ ꯑꯩꯒꯤ ꯍꯣꯠꯅꯖꯃꯟꯗꯣ ꯎꯠꯀꯦꯕ ꯃꯌꯥ ꯀꯨꯝꯍꯟꯒꯦꯕ ꯃꯤꯅ ꯑꯗꯨ ꯍꯥꯏꯕꯩꯕꯨ ꯑꯗꯨꯛ ꯁꯥꯎꯔꯗꯤ ꯌꯥꯔꯣꯏ ꯕꯥꯕꯥ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗꯗꯤ ꯃꯍꯩ ꯇꯝꯕ ꯆꯠꯅꯗꯤ ꯑꯗꯨꯒꯤ ꯍꯥꯏꯔꯤ ꯑꯣꯏꯔꯝꯒꯅꯤꯁꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯕꯅ ꯑꯇꯣꯝꯕ ꯕꯤꯆꯥꯔꯄꯇꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯁꯍꯔ ꯅꯨꯄꯤ ꯑꯃꯒꯁꯨ ꯂꯨꯍꯣꯡꯂꯝꯃꯤ ꯐꯩꯖꯥꯎ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯏꯆꯦ ꯏꯃꯥ ꯕꯥꯕꯥꯎ ꯅꯣꯏꯕꯨ ꯇꯥꯗ꯭ꯔꯣ ꯐꯩꯖꯥꯎ ꯀꯩꯗꯧꯔꯦ ꯑꯗꯨꯛ ꯋꯥꯅ ꯆꯦꯜꯂꯛꯏꯗꯤ ꯁꯦ
ꯑꯝꯇ ꯁꯣꯔꯗꯣ ꯇꯞꯊꯋꯣ ꯇꯞꯊꯅ ꯐꯖꯅ ꯍꯣꯜꯂꯣ ꯏꯃꯥ ꯏꯃꯧ ꯑꯩꯈꯣꯏ ꯏꯇꯥꯎꯗꯣ ꯏꯃꯥ ꯍꯣꯏꯅ ꯄꯥꯝꯕ ꯊꯕꯛꯇꯨ ꯇꯧ ꯑꯗꯨꯒ ꯃꯣꯏ ꯁꯍꯔꯗꯒꯤ ꯅꯨꯄꯤ ꯑꯃꯁꯨ ꯂꯨꯍꯣꯡꯉꯤ ꯅꯃꯧ ꯅꯨꯄꯤ ꯄꯨꯔꯅꯤ ꯍꯥꯏ ꯏꯃꯥ ꯁꯤꯗꯩꯗꯤ ꯋꯥꯎꯔꯅꯨ ꯏꯇꯥꯎꯅ ꯏꯃꯥ ꯄꯥꯕꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯃꯅꯤ ꯅꯃꯧꯒꯤ ꯃꯈꯨꯠ ꯆꯥꯗꯣꯔꯕꯅꯤ ꯇꯣꯝꯕꯅ ꯐꯩꯖꯥꯎ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯅꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯅꯇꯥꯎꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯒꯦ ꯏꯃꯨꯡꯗꯣ ꯃꯁꯛ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯑꯩꯗꯤ ꯎꯅꯤꯡꯕꯅ ꯄꯥꯕ ꯑꯗꯨꯗꯤ ꯑꯩꯗꯤ ꯎꯗ꯭ꯔꯤꯕꯅꯤꯅ ꯈꯪꯗ꯭ꯔꯤꯕꯣ ꯑꯗꯨ ꯄꯥꯕ ꯉꯥꯖꯥꯎ ꯑꯃ ꯂꯩꯔꯨ ꯑꯩꯈꯣꯏ ꯆꯥꯁꯦ ꯍꯌꯦꯡꯗꯣ ꯌꯨꯝꯁꯤꯗ ꯂꯥꯛꯑꯅꯤ ꯍꯥꯏ ꯀꯩꯗꯧꯔꯒꯦ ꯂꯩꯃ ꯅꯆꯥꯒꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯍꯔꯥꯎꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯊꯃꯣꯏ ꯑꯗꯨꯛ ꯅꯧꯊꯔꯤꯗꯤ ꯅꯨꯄꯥ ꯏꯆꯥ ꯅꯨꯄꯥ ꯅꯥꯏꯇꯣꯝ ꯄꯣꯛꯄꯅꯤ ꯃꯥꯅ ꯏꯃꯧꯗꯣ ꯂꯨꯍꯣꯡꯅꯤꯡꯉꯤ ꯍꯥꯏꯔꯁꯨ ꯑꯥꯗ ꯂꯨꯍꯣꯡꯗꯧ ꯁꯔꯨꯛꯄꯨꯗꯤ ꯁꯤꯗ ꯂꯨꯍꯣꯡꯕꯗꯤ ꯀꯔꯤ ꯀꯥꯏꯒꯦ ꯑꯁꯨꯛ ꯆꯥꯎꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯈꯪꯍꯜꯂꯝꯗꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯃꯤꯌꯥꯝ ꯃꯥꯡꯗꯁꯨ ꯏꯀꯥꯏ ꯑꯗꯨꯒꯤꯕꯨ ꯂꯩꯃ ꯅꯆꯥ ꯑꯇꯣꯝꯕꯗꯣ ꯌꯥꯝ ꯁꯤꯡꯕꯅꯤ ꯀꯩꯗꯧꯒꯦ ꯑꯩꯈꯣꯏ ꯁꯦꯜ ꯇꯤꯡꯅꯤ ꯍꯥꯏꯗꯅ ꯑꯥꯗ ꯑꯗꯨꯝ ꯂꯨꯍꯣꯡꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯃꯥꯅ ꯈꯪꯕꯅꯤ ꯌꯦꯡꯉꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯨꯡ ꯂꯝꯇꯨꯒꯁꯦ ꯂꯣꯏꯁꯤꯜꯂꯨꯆꯣ ꯍꯌꯦꯡ ꯅꯃꯧ ꯂꯥꯛꯄꯒꯤ ꯂꯩꯐꯝ ꯀꯥꯗꯣ ꯂꯣꯏꯁꯜꯂꯨ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯦꯍꯦ ꯏꯇꯥꯎꯁꯤꯡꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯔꯨꯈꯤꯗ ꯍꯩ ꯍꯣꯏ ꯅꯨꯄꯥ ꯃꯥꯏꯊꯣꯡꯗ ꯅꯣꯛꯆꯕꯒꯤ ꯋꯥꯅꯤ ꯊꯃꯣꯏꯗꯗꯤ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ ꯑꯁꯨꯛ ꯆꯥꯎꯔꯕ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯇꯥꯡꯀꯛ ꯑꯗꯨꯗ ꯃꯃꯥ ꯑꯣꯏꯕꯤ ꯃꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯇꯕ ꯀꯔꯤꯁꯨ ꯈꯪꯍꯜꯂꯛꯇꯕ ꯃꯃꯥꯕꯨ ꯏꯟꯊꯣꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯐꯅ ꯈꯟꯗꯣꯛꯏ ꯃꯁꯥ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯇꯣꯝꯕ ꯁꯪꯕꯥꯟꯅꯕꯤꯗꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯃꯧ ꯑꯗꯨꯕꯨ ꯃꯅꯦꯝ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤ ꯅꯨꯃꯤꯠ ꯑꯗꯨ ꯏꯔꯥꯟ ꯂꯥꯡꯏ ꯏꯖꯥꯎꯅ ꯑꯝꯇ ꯂꯥꯎ ꯅꯪ ꯁꯤꯗ ꯅꯠꯇꯦꯕ ꯅꯪꯕꯨ ꯅꯃꯤꯠꯇꯨ ꯅꯃꯥꯏꯗ ꯄꯥꯟꯗ꯭ꯔꯕ ꯍꯥꯏꯃꯤꯗ ꯅꯃꯤꯠꯇꯨ ꯀꯥꯏꯗ ꯄꯥꯟꯒꯦ ꯍꯥꯏꯃꯤꯗ ꯁꯤꯕꯣ ꯅꯪ ꯅꯃꯤꯠꯇꯨ ꯌꯥꯗ꯭ꯔꯦ ꯅꯛꯁꯤꯜꯂꯣ ꯑꯩꯉꯣꯟꯗ ꯃꯤ ꯇꯥꯅꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯆꯤꯡꯁꯤꯡꯉꯤꯁꯤꯕꯣ ꯁꯤꯗ ꯑꯗꯨꯝ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯅꯠꯇꯦ ꯅꯪꯒꯤꯁꯤ ꯅꯇꯨꯁꯤꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯅꯤꯡꯉꯕꯣ ꯍꯥ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯀꯩꯒꯨꯝꯕ ꯃꯥꯅ ꯇꯥꯈ꯭ꯔꯗꯤ ꯑꯩꯁꯤ ꯆꯔꯝ ꯄꯥꯔꯒ ꯅꯤꯛꯈꯤꯔꯣꯏꯗ꯭ꯔꯣ ꯅꯨꯄꯤꯅꯦꯅ ꯎꯇꯨꯞ ꯋꯥꯇꯨꯞ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯁꯤꯕꯨ ꯅꯨꯄꯤꯅꯦ ꯂꯧꯔꯤꯁꯤꯕꯨ ꯃꯁꯛꯅ ꯃꯔꯣꯟ ꯑꯃ ꯚꯨꯠ ꯂꯨꯈ꯭ꯔꯥꯕꯤꯗꯣ ꯃꯥꯜꯂꯤ ꯈꯤꯇꯁꯨ ꯐꯖꯕꯤ ꯄꯨꯔꯧꯗꯅ ꯏꯇꯥꯎꯒꯤ ꯅꯨꯄꯤꯅꯦꯅ ꯆꯥꯎꯊꯣꯛꯆꯒꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯏꯗꯨꯝ ꯏꯀꯥꯏꯅꯩꯗꯤ ꯃꯣꯏ ꯁꯍꯔꯗꯣ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯊꯤꯕ ꯅꯨꯄꯤꯗꯤ ꯂꯩꯍꯧꯗ꯭ꯔꯕꯣ ꯑꯁ ꯅꯪ ꯁꯤꯗꯤ ꯀꯩꯒ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒ ꯁꯨꯛ ꯌꯥꯝꯅ ꯐꯖꯔꯤꯁꯤꯗꯤ ꯏꯇꯥꯎ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯥꯃꯨꯛ ꯐꯖꯕ ꯁꯪꯁꯥꯔꯁꯤꯗ ꯂꯩꯇꯦ ꯐꯩꯖꯥꯎ ꯃꯀꯣꯛ ꯍꯣꯠꯇꯨꯅ ꯂꯩꯇꯦ ꯏꯇꯥꯎꯒꯤ ꯃꯤꯠꯇꯗꯤ ꯐꯖꯔꯝꯅꯤꯕꯣ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇꯗꯤ ꯌꯦꯡꯍꯩꯗ꯭ꯔꯦ ꯃꯪꯗ ꯎꯔꯗꯤ ꯃꯪꯂꯛꯅꯅꯤꯕꯣ ꯀꯔꯤꯕ ꯀꯩꯁꯨ ꯍꯥꯏꯗꯦꯀꯣ ꯅꯅꯥꯗꯣ ꯁꯤꯡ ꯅꯨꯃꯤꯗꯥꯡꯅꯤ ꯉꯁꯤꯗꯤ ꯏꯃꯧꯒꯤ ꯃꯈꯨꯠ ꯌꯦꯡꯕ ꯑꯣꯏꯅ ꯉꯥꯖꯥꯎ ꯑꯃ ꯊꯣꯡꯁꯤꯗꯅ ꯑꯩꯁꯨ ꯍꯥꯏꯒꯦ ꯇꯧꯅꯤ ꯏꯃꯧ ꯃꯈꯨꯠ ꯌꯦꯡꯁꯦꯗꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯉꯁꯤꯗꯩꯗꯤ ꯏꯆꯟꯅꯨꯄꯤ ꯂꯥꯛꯂꯕꯅꯤꯅ ꯈꯔ ꯄꯣꯊꯥꯔꯒꯦꯅꯦ ꯆꯥꯛꯇꯨ ꯂꯣꯏꯔꯗꯨꯅ ꯀꯣꯏꯅ ꯆꯥꯔꯝꯃꯤ ꯐꯩꯖꯥꯎꯅ ꯏꯟꯁꯥꯡꯁꯤꯗꯤ ꯑꯇꯣꯝꯕꯅ ꯀꯩꯗꯧꯔꯒꯦ ꯇꯥꯎ ꯍꯥꯎꯃꯟꯗꯅ ꯈꯨꯕꯤꯁꯤ ꯈꯥꯏꯔꯕ ꯏꯆꯦ ꯏꯁꯤꯡꯒꯤꯗ ꯀꯗꯥꯏꯗꯒꯤ ꯍꯥꯎꯕ ꯊꯨꯝꯅ ꯗꯔꯗꯔ ꯆꯤꯡꯖꯜꯂꯦ ꯂꯩꯒ ꯂꯣꯏ ꯀꯦꯟꯗꯧꯔꯤꯁꯤꯗꯤ ꯍꯩ ꯅꯪꯕꯨ ꯃꯧ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏꯅꯦꯍꯤ ꯑꯗꯨꯝꯅ ꯍꯥꯏꯅꯣ ꯌꯥꯝ ꯍꯥꯎꯋꯦ ꯈꯨꯕꯤꯁꯤ ꯈꯥꯏꯔꯦ ꯁꯨꯝ ꯐꯥꯒꯤ ꯇꯧꯅꯤꯗ ꯍꯥꯎꯗ꯭ꯔꯅꯤ ꯏꯃꯥ ꯍꯥꯎꯃꯟꯗꯅ ꯂꯩꯗꯤ ꯀꯦꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯪꯕꯥꯟꯅꯕꯤ ꯌꯨꯝ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯤ ꯁꯪꯕꯥꯟꯅꯕꯤ ꯌꯨꯝꯁꯤ ꯂꯩꯕ ꯀꯌꯥ ꯍꯩꯅꯗꯦ ꯃꯔꯩ ꯃꯔꯥ ꯇꯧꯕ ꯍꯧꯔꯛꯏ ꯑꯌꯨꯛꯅꯤ ꯃꯧꯗꯤ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥ ꯂꯥꯡꯂꯦ ꯕꯥꯕꯥ ꯍꯧꯒꯠꯇ꯭ꯔꯤꯌꯦ ꯑꯁꯤ ꯌꯥꯔꯔꯣꯏꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯍꯧ ꯊꯦꯡꯂꯕꯗꯤ ꯊꯕꯛ ꯑꯃꯠꯇꯁꯨ ꯇꯧꯅꯤꯡꯗꯦ ꯃꯁꯤꯕꯨ ꯉꯥꯡꯂꯨꯔꯕꯁꯨ ꯃꯆꯤꯟꯁꯦ ꯀꯕꯣꯛ ꯍꯦꯛꯇ ꯄꯣꯛꯂꯛꯏ ꯅꯪꯕꯨ ꯈꯤꯇ ꯋꯥꯔꯤ ꯇꯧ ꯌꯥꯗ꯭ꯔꯣ ꯕꯥꯕꯥ ꯅꯧꯔꯤꯕꯒꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤꯁꯦ ꯃꯥꯏꯅ ꯋꯥꯈꯜ ꯇꯥꯖꯔꯁꯅꯤ ꯃꯤ ꯈ꯭ꯋꯥꯏꯒꯤꯗꯤ ꯅꯧꯔꯤꯀꯥꯟꯗ ꯐꯩ ꯍꯥꯏ ꯂꯤꯔꯒ ꯃꯒꯨꯟ ꯈꯪꯉꯤ ꯍꯥꯏ ꯃꯁꯤꯅ ꯇꯩꯌꯣꯟ ꯑꯣꯏꯌꯣꯟꯅꯔ ꯖꯥꯠꯂꯥ ꯍꯥꯏꯅꯗꯥꯏꯅꯦ ꯅꯧꯔꯤꯀꯥꯟꯗꯗꯤ ꯃꯧ ꯑꯅꯧꯕꯤꯁꯤ ꯁꯨꯃꯥꯡ ꯄꯥꯛꯅ ꯇꯩ ꯈꯔ ꯂꯤꯔꯛꯂꯒ ꯈꯨꯕꯥꯛꯃꯨꯛꯇꯪ ꯄꯥꯛꯂꯛꯑꯦꯅ ꯍꯥꯏꯗꯣ ꯃꯃꯧ ꯅꯨꯄꯤꯗꯨ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯏ ꯑꯩꯃ ꯏꯅꯝꯕꯅ ꯊꯕꯛ ꯂꯣꯏꯔꯝꯃꯦꯅꯦ ꯑꯩꯗꯣ ꯉꯔꯥꯡ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯇꯨꯝꯕ ꯑꯗꯨꯒꯤ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯕ ꯃꯥꯅꯁꯨ ꯍꯧꯗꯣꯛꯑꯝꯗ꯭ꯔꯕ ꯃꯧꯋꯥ ꯅꯪ ꯌꯥꯀꯥꯏꯔꯛꯂꯕ꯭ꯔꯥ ꯌꯦꯡꯉꯣꯏ ꯅꯅꯝꯕꯅ ꯊꯕꯛ ꯂꯣꯏꯔꯕꯅꯤ ꯆꯥꯏꯊꯔꯨꯔꯣ ꯑꯗꯨꯒꯅꯦ ꯆꯥꯛꯇꯣ ꯅꯪꯅ ꯍꯦꯛ ꯊꯣꯡ ꯏꯃꯥ ꯀꯔꯥꯏꯗꯩꯅꯣꯗ ꯑꯁꯨꯛ ꯌꯥꯝꯅ ꯏꯪꯉꯀꯥꯟꯁꯤꯗ ꯑꯩꯕꯨ ꯏꯔꯨꯖꯧ ꯀꯥꯏꯅ ꯉꯝꯃꯔꯣꯏ ꯑꯩ ꯏꯃꯥ ꯑꯩ ꯀꯣꯛꯁꯤ ꯆꯤꯛꯄꯅ ꯌꯥꯗ꯭ꯔꯦ
ima hoina thongbiro ayo ya kokse kainam tawre ai sangai ko ima as yum ga se loi kainam tawre da kokse phaja dawri nungai dawre khoi gi asuk yamna marin tan manu pi sibo mana masangam di haise thabak tawning dabagi male e boy ai gi sa nu pa se mami to kai da pan bisa na te sibu nu pi da salla iroi da khang da bi purak ga tawri sibo karino adum nei mau da haibinu da ai he thongur gi sakse phamung da murum son du ni hippi sangbana bi do haibo asu inga kan sida iru zo kai ai bu nan ba siro hai cha manai makhoi gi mu sida ai ne la ise ai sia sak thong ge hai tu da lak poina ninga ba khang de ai ne khoi to si to na sauning ai sini na sinna ga tung ge khang ni karino nang na mu phamung di hip le ram sina imana sak thong ni se yaw ya jo murum son na masina mu kai dawre mapuroi ba de hekta song silak tu na nang yang patah nu pa si pum na mag ang thukali ni ba ai na kayarak no nongon hari se yum na layu rasi ai se lai bu wa ima do ma do tan ni hari to pa ai sida lai ning je ba ai ya wa re ba kai nu pi ki dum ki sa gi dum so si lai ni ai ka mai ni ma pa si tha dok tu sa si ai nang ma phom si lai ba ya wa ba su ti na ku ta ma sa ri tu ka ida kauri tu lak ta na ma si gi phai zau hai pa phau zum man ma si nupa nang masina karo ka sat pa yari ko hausikti ai leire bani na nang namana ba tapun ba yaro hai si yara kaino da nang su adu di heman ro ai zau se pikling ai dagi tin darak bani madi yam pham ayum da thu ki hai bi di hai ni ai di ne thok pa yaro hai si ni he ma ga sat mina khra ba ai di ipam da sat khre khang yengo nang ita masi bu nu pish de kai do bi raza kong din to ri se ita natim masai di ko ri se nana do ta jo nang nana do hutro noi nu pina nana do min sing khraba nang ne hai bi di hai ni yam hai na tra ko nu pina ngam ma pal to miyam hai na re ba as itaw sima ya da tori asida thabam da sami no si lo kuiroi itaw ai si som da noi nu pina ya ju hai se as itaw sima natte khangi da ai su mi gi sor bum pham se mi di nu pi thi ki badagi mama na bai khoi ga se mi rai re ko o le hero set pa ya jabani na Habi na ba thingbi da ba leita bai khoi di sasarage ningbi rage lehoro ne nupi na ngamba itaw sidi ba lehoro nupi na ngamba nupa kai na ngam khradi phibam ta re ko chale isau irang tori sangba nabi langlen masan nupi sangba nabi gi sarai da khang mangam che yum sida laining che sangba nabi arei ba poche loina sai khai du na yum sida lai se ai khoi khra tang ne hai bani da natte ba noina suk yam da engon ngang ning si kari gi no nei sabi ari bi bele sin da imung se nge akta santi da leiba ngamdre phangdre sibo kari imung no hai bani da imung la ba sibo yum lo pema si admai tau no sauraga posei da tai da ba phati thang da ba mi da tar ge kai se natte ba ina mana khong thang khuding ni sung ngang lai di ai ka mai lai yo hai bano ngang da ba sei ga da ba inim sin sai je ina mana ini buk sai si kai gi no ba lai sabi ari ni da na sa pi kro ai nang ga lai bi na ninre kai no nang na hai du bo se yengoi ina mana tak padi nang gi asoi ba sem dok padi nang bu thi na ngang mana ti nang manung si ba gi hai ba nang niam saur badi amuk khana ngang la se adum na saung no khang na bani ai imung se lai ba bi am da ai nung si gi hai ba sat ki ni ai yum si thadok tu na sat ki ni ba lai ja ding de noi gi bi sa me kom amata ai sangba na bi atom ba do yum da saglak bani ko ai noi mung da pasina mu kap ta ngang isi na masika lai mi na basida ai ko si sa abani to ri se sangba na bi na mayum da sat ki hai na po sei loi sin ba da langle na kham ba da sangba na bi do hek atom ba gi makhong da tui atom ba gi wakhal da mataw adu da masina magi loi na bi phuri hai du na asumaran thi da matu hakan da masida sensilaga khupang na thai nangum na ai gi ni bi da sokpa ya ai gi ni bi da phu ba ya ai na ngasi mi oi na lepa ngami ba sa magi ma pal na ni ai loi na khang ngam ni noi amata na ma bu nung si de ai sum yeng do na lei ba atom ba nang mak na asi na chi ai gi mai da khupang na thar ba ko kupang si da na te yum si da phau ba le hin da tan thorok pa ngam ai gi ni bi sokpa ya na chen mak da sangba na bi masu kapsil lai ye gunu pa ina pa na ai bu phuri ni nang lai chigai nge ang si da ai yum si da lai ba su lai ba ngam ba ron
ꯅꯪꯒꯤ ꯅꯆꯦꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯅꯪ ꯅꯃꯤꯠꯇꯨꯅ ꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯕꯗ ꯅꯪ ꯌꯥꯝ ꯊꯥꯖꯗꯕ ꯇꯥꯏꯅꯦ ꯉꯁꯤꯗꯤ ꯅꯃꯤꯠ ꯄꯦꯟꯅ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯁꯦ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯏꯗꯅ ꯑꯗꯨꯅ ꯅꯪ ꯀꯞꯄꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯅꯪꯕꯨ ꯁꯣꯛꯍꯜꯂꯣꯏ ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ ꯃꯥꯒꯤꯅꯤ ꯃꯥꯅ ꯑꯩꯒꯤ ꯏꯈꯨꯠ ꯄꯥꯏꯗꯨꯅ ꯂꯝꯖꯤꯡꯕꯤꯕꯅꯤ ꯃꯥꯅ ꯉꯥꯛꯄꯤꯕꯒꯤ ꯑꯩꯅ ꯃꯤꯃꯥꯡꯗ ꯂꯦꯞꯄ ꯉꯝꯃꯤꯕꯅꯤ ꯃꯁꯦ ꯃꯥꯒꯤ ꯍꯣꯠꯅꯕꯅꯤ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯪꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯅꯪꯕꯨ ꯀꯅꯥ ꯂꯧꯕꯤꯗꯣꯏꯅꯣ ꯅꯪꯒꯨꯝꯕ ꯆꯃꯣꯠꯅꯕꯤ ꯑꯃꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛ ꯅꯛꯄ ꯉꯝꯕ ꯅꯠꯇꯦ ꯏꯆꯦ ꯑꯣꯏꯔꯁꯨ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯌꯥꯔꯦ ꯇꯣꯛꯑꯣ ꯇꯣꯝ ꯅꯆꯦ ꯑꯩ ꯇꯥꯎꯕ ꯉꯝꯗ꯭ꯔꯦ ꯃꯥꯅꯦ ꯑꯩꯗꯤ ꯆꯃꯣꯠꯅꯕꯤꯅꯦ ꯐꯠꯇꯕꯤꯅꯦ ꯀꯥꯎꯈ꯭ꯔꯕ ꯑꯣꯏꯔꯤ ꯃꯁꯤ ꯃꯥꯅ ꯇꯨꯝꯗꯈꯩ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯆꯥꯕ ꯃꯁꯦꯠ ꯇꯨꯝꯕ ꯃꯁꯦꯠ ꯇꯧꯗꯨꯅ ꯃꯥꯕꯨ ꯃꯤ ꯑꯣꯏꯍꯟꯈꯤꯕ ꯉꯁꯤꯅ ꯂꯣꯏꯅꯕꯤꯒꯤꯗꯃꯛ ꯃꯁꯦ ꯃꯤꯔꯥꯏꯕ ꯃꯇꯧ ꯑꯗꯨꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯊꯦꯝꯕ ꯉꯝꯗ ꯍꯤꯍꯤ ꯀꯞꯄꯤ ꯂꯨꯔꯤꯕꯗꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯂꯩꯇꯦ ꯑꯇꯣꯝꯕ ꯅꯪꯁꯤ ꯑꯩꯒꯤ ꯏꯄꯥꯗꯨꯅꯤꯀꯣ ngasi nang nachi ki mai da ko pa na tha pa ngam ba ko nangi kandu na ngasi phau yu ma la bi da khung da da ba ni aduga ibu nachi mak phare ngasi da ki ai noi gi na pham da amuk na ye na yum si da ai lai roi ye langlet mopa amadi masanupi gi maong du da leiba ngam da du na sen thoki luhongbagi matam sulep naki ipage tomba nasi si matom tani aduna ipadi khara sangna luhongba pami nangi damakta su wazarak labani nasi bu mirai ganu ko askadai de siam da pap siagam ta leiti karino arai bu phane khara phi madat amani ga pag loire yam nungai bai mung sinate adugi moi ngonda matha salaga asoba karino nang na hairibdo ha nasi na tum da bu makai nangi da aduga nang na hauzik hairakliba waduna kari atomba sakit ibaga wari sasi kaidoge atomba mapana haribudu tasinada imungda sanglai aduga loinabiga wari tawri adok thuna wakhal hongra asira miyoiba khara saparaklabadi napalna mangoinari haibudo dupa kanati sigum kansida yumse thadokuna chalasi pawagi magati hauzik nang namana panu sibagi matam nate hauzikti isai sagi khanaraba matam ne moisu mogi thokpa aidi yad yaro hayeng yumsi thadok tuda chalhaudradi ne yaro kairak no hairi se aina imana su laona khang mangam drabani adugi saru phiron si loisalo hoi dei moibu ekoina sum thak leiba ya bahunati kani moina moi thok ekoi thok ada ima pa bana aigi damak ho dadi mama pawi bisingi takhom thok maduda nangna khanbiyo haidi nasisi luhong chikana salhause natradi ekoina se loi apotokani imana ekogi yum masadu thammi haibani nangi na mana pasi waru hauzikti ai leirabani nangi dam hoida nang leiribo nang naiba yaragida aidi nang naibada yarage leiram hayem chalasi dudi mathangi nomitni atomba yum thadokadauki chatlagi haina sem saduna thoklai kadaida satke haibana no yani bo ayuksida ima ꯑꯩꯈꯣꯏꯁꯦ ꯑꯥꯗ ꯂꯩꯔꯨꯔꯒꯦ ꯇꯧ ꯃꯔꯛ ꯌꯨꯝꯗ ꯂꯥꯛꯀꯦ ꯑꯥꯗ ꯃꯣꯏꯒꯤ ꯏꯃꯥꯗꯣ ꯃꯇꯣꯝꯇ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯕ ꯍꯩ ꯀꯩꯅꯣ ꯑꯇꯣꯝꯕ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯔꯣꯏ ꯅꯪ ꯆꯠ ꯅꯆꯦꯒꯤ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯦ ꯅꯪꯅ ꯀꯣꯏꯆꯦꯟ ꯆꯦꯟꯒꯗꯧꯕ ꯃꯇꯝꯁꯤꯗ ꯏꯃꯧ ꯏꯕꯦꯝꯃ ꯅꯣꯏ ꯆꯠꯈꯤ ꯀꯔꯤ ꯃꯔꯝꯒꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯧꯔꯤꯕꯅꯣ ꯑꯁꯣꯝꯗ ꯏꯃꯥꯅ ꯌꯨꯝ ꯁꯥꯕ ꯂꯣꯏꯔꯦꯅ ꯍꯥꯏꯕ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯂꯩꯕꯗꯣ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯅ ꯏꯃꯥ ꯍꯣꯏ ꯄꯥꯕ ꯍꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯍꯧꯔꯣ ꯑꯩꯈꯣꯏꯗꯤ ꯆꯠꯂꯒꯦ ꯅꯤꯡꯉꯤ ꯅꯨꯄꯥ ꯂꯥꯛꯑꯣ ꯍꯣꯏ ꯆꯠꯂꯁꯤ ꯑꯇꯣꯝꯕ ꯅꯪ ꯆꯠꯈꯤ ꯏꯃꯥꯗꯤ ꯏꯆꯥ ꯎꯗꯕꯗꯅꯦ ꯂꯩꯕ ꯉꯝꯃꯣꯏꯌꯦ ꯃꯈꯣꯏ ꯃꯄꯥ ꯅꯆꯥꯁꯤ ꯑꯝꯇ ꯈꯥꯝ ꯃꯃꯥ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯗꯅ ꯆꯠꯈ꯭ꯔꯦ ꯂꯥꯡꯂꯦ ꯅꯧꯄꯥꯁꯤ ꯑꯃꯨꯛꯇ ꯈꯥꯝꯃꯣ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯅꯪ ꯏꯃꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯗ꯭ꯔꯣ ꯑꯇꯣꯝꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯃ ꯃꯁꯥꯗꯨ ꯁꯣꯔ ꯐꯨꯟꯒꯠꯂꯛꯏ ꯍꯩ ꯂꯥꯡꯂꯦꯟ ꯅꯃꯥꯁꯤ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ ꯆꯠꯂꯣ ꯅꯪ ꯏꯁꯤꯡ ꯈꯖꯤꯛꯇ ꯄꯨꯊꯣꯔꯛꯑꯣ ꯂꯩꯃ ꯁꯤ ꯅꯪ ꯋꯥꯈꯜ ꯇꯥꯕ꯭ꯔꯣ ꯏꯆꯥꯗꯨ ꯂꯥꯛꯈꯤꯅꯤꯌꯦ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯄ ꯑꯣꯏꯔꯤꯅꯤ ꯁꯤ ꯏꯆꯥꯗꯣ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ
ꯀꯔꯤꯒꯤ ꯅꯪꯅ ꯅꯁꯥꯗꯣ ꯋꯥꯁꯤꯜꯂꯤꯕꯅꯣ? ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯇꯣꯝꯕ ꯁꯍꯔꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ, ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯑꯉꯝꯕ ꯈꯔ ꯍꯥꯞꯇꯨꯅ ꯂꯥꯡꯂꯦꯟ ꯃꯥꯁꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯃꯣꯏ ꯈꯔꯁꯨ ꯂꯩꯃꯍꯣꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯍꯧꯔꯛꯏ꯫ ꯀꯔꯝꯅꯗꯤ ꯉꯥꯡꯅꯔꯣꯏ ꯑꯗꯨꯛ ꯆꯥꯎꯅ ꯄꯥꯡꯊꯣꯛꯂꯤꯕ ꯃꯁꯤꯒꯤ ꯂꯨꯍꯣꯡꯕꯗꯨꯗ ꯂꯥꯛꯈꯤꯗ꯭ꯔꯕꯅꯤꯅ꯫ ꯀꯟꯈ꯭ꯔꯕꯣꯏ ꯊꯃꯣꯏꯗꯨ ꯐꯥꯎꯈꯤꯗ꯭ꯔꯕꯣꯏꯔꯦ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇꯁꯨ꯫ ꯀꯥꯎꯈ꯭ꯔꯕꯣꯏꯔꯦ ꯃꯃꯥ ꯃꯄꯥꯅ ꯃꯥꯒꯤꯗꯃꯛ ꯋꯥꯖꯈꯤꯕꯗꯣ꯫ ꯂꯣꯏꯅꯕꯤꯅ ꯍꯦꯟꯗꯨꯅ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯈ꯭ꯔꯦ, ꯇꯤꯟꯈ꯭ꯔꯦ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃꯗ꯫ ꯈꯔꯕꯨ ꯅꯨꯡꯉꯥꯏꯔꯛꯂꯕꯗꯤ ꯀꯥꯎꯊꯣꯛꯏ ꯍꯥꯏꯕꯗꯨ ꯊꯣꯛꯂꯔꯦꯗꯣ ꯑꯇꯣꯝꯕꯗ꯫ ꯃꯦꯝꯁꯥꯅ "ꯅꯠꯇꯦ ꯇꯣꯝꯕꯤ, ꯅꯪꯕꯨ ꯂꯩꯃꯒꯤ ꯃꯆꯥꯗꯨꯅ ꯈꯜꯂꯤꯗꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯅꯠꯇꯦꯕ, ꯃꯆꯦꯗꯨꯅ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯆꯥꯊꯣꯛꯇꯕ ꯃꯈꯩ ꯃꯥꯇꯕꯣ ꯍꯥꯏꯗꯨꯅ ꯁꯦꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯃꯁꯤꯒꯤ ꯂꯨꯍꯣꯡꯕꯒ ꯌꯥꯎꯗꯦ ꯍꯥꯏꯕꯅꯤꯗ꯫ ꯅꯨꯄꯤꯅꯦꯗꯅ ꯂꯪꯀꯥꯒꯤ ꯍꯤꯡꯁꯥꯕꯤ ꯃꯥꯟꯕꯤꯗꯨꯒ꯫ ꯑꯗꯨꯅꯤ ꯍꯥꯏꯁꯤ, ꯃꯁꯤꯗꯩꯁꯤꯗ ꯏꯆꯦꯒ ꯇꯥꯗꯒꯗꯨꯅ ꯀꯌꯥꯗ ꯋꯥꯅ ꯍꯣꯠꯅꯔꯤꯕ ꯃꯥꯇꯕꯣ ꯍꯥꯏꯗꯅ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯣꯏꯒꯨꯝꯕ ꯃꯆꯥꯁꯦ ꯑꯁ ꯄꯨꯛꯍꯩꯗꯦꯗ ꯏꯆꯦ꯫ ꯏꯆꯦꯗꯣ ꯃꯆꯥꯒꯤ ꯋꯥꯈꯜꯗꯅꯦ ꯃꯁꯥꯗ ꯌꯥꯝ ꯁꯣꯛꯆꯤꯜꯂꯦ꯫ ꯅꯣꯡꯃꯇ ꯂꯥꯛꯂꯒ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯗꯦꯌꯦ꯫ ꯃꯗꯣ ꯍꯌꯦꯡꯅꯦ ꯐꯔꯣꯏꯀꯣ, ꯃꯃꯥ ꯃꯄꯥ ꯃꯤꯔꯥꯏꯕ ꯃꯆꯥꯁꯤ ꯇꯨꯡꯗ ꯀꯌꯥ ꯃꯊꯣꯡ ꯆꯥꯗꯦ ꯍꯥꯏꯕꯅꯤ꯫ ꯑꯩꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯆꯦꯅ ꯀꯞꯄꯗꯣ꯫ ꯃꯆꯥ ꯃꯃꯧ ꯑꯅꯤ ꯀꯥꯏꯅꯕꯒꯤ ꯑꯁ ꯃꯤꯉꯣꯟꯗꯁꯨ ꯀꯥꯏꯖꯗꯕꯅꯤ꯫ ꯃꯆꯥ ꯃꯥꯒꯤꯅꯤ ꯍꯥꯏꯔꯕꯗꯤ ꯃꯌꯥꯗ ꯍꯨꯛꯀꯗꯕꯗꯣ ꯍꯨꯛꯇꯈꯩ ꯃꯆꯥꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯤꯅꯤ꯫ ꯑꯇꯣꯝꯕꯗꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯌꯥꯝ ꯐꯠꯇꯦ, ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯃꯣꯏ ꯃꯆꯥꯁꯤꯡꯁꯦ꯫ ꯀꯔꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯁꯤꯛꯇꯅ ꯇꯧꯔꯤꯅꯤ, ꯐꯔꯣꯏꯗꯧꯔꯤ ꯅꯨꯄꯤꯅꯤ ꯀꯥꯏꯅ꯫ ꯑꯩꯈꯣꯏꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯨꯏꯅ ꯃꯧ ꯑꯣꯏꯔꯛꯏꯁꯦ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯃꯔꯤ ꯃꯇꯥ ꯇꯠꯅꯅꯕ ꯁꯤꯟꯈꯤꯗꯦ꯫ ꯂꯣꯏꯔꯦ, ꯍꯧꯖꯤꯛꯀꯥꯟ ꯃꯧꯁꯤꯡꯁꯤꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯗꯨ ꯇꯧꯔꯦꯒ ꯑꯗꯥ ꯇꯧꯔꯦꯒ ꯅꯨꯡꯉꯥꯏꯃꯟꯗꯅꯅꯦ ꯀꯦꯊꯣꯛꯅꯔꯦ꯫ ꯃꯧ ꯂꯥꯛꯄꯗꯒꯤ ꯌꯨꯝ ꯀꯥꯏꯕ ꯌꯥꯝ ꯌꯥꯎꯔꯦ꯫ ꯑꯁꯨꯝꯅ ꯃꯤꯅ ꯉꯥꯡꯕ ꯆꯩꯕ ꯇꯥꯕꯗ ꯇꯣꯝꯕ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯥꯒꯤ ꯃꯄꯥꯜ ꯆꯥꯔꯅꯤ ꯈꯜꯂꯨꯕ ꯑꯣꯟꯅ ꯇꯩꯅꯔꯦꯗꯣ꯫ ꯏꯀꯥꯏꯕꯁꯨ ꯄꯣꯛꯏ ꯂꯩꯀꯥꯏ ꯃꯃꯥꯡꯗ꯫ ꯃꯁꯥꯒꯤ ꯃꯩꯅ ꯆꯥꯛꯇꯨꯅ ꯂꯩꯕ ꯃꯁꯥꯗꯨ ꯌꯥꯝ ꯁꯣꯛꯆꯤꯜꯂꯝꯃꯤ꯫ ꯀꯔꯝꯕ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯆꯥ ꯅꯨꯡꯁꯤꯗꯕ ꯃꯤꯀꯨꯞ ꯑꯃꯠꯇ ꯃꯆꯥ ꯎꯅꯤꯡꯗꯕ ꯌꯥꯎꯏ꯫ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯤ, ꯋꯥꯔꯧꯕꯁꯨ ꯇꯧꯗꯦ꯫ ꯃꯆꯥ ꯑꯣꯏꯕ ꯃꯉꯣꯟꯗ ꯃꯃꯥ ꯑꯣꯏꯕ ꯀꯅꯥꯅ ꯃꯆꯥ ꯑꯣꯏꯕꯗ ꯋꯥꯔꯧꯕ ꯉꯝꯒꯅꯤ? ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯑꯋꯥꯕꯗꯨ ꯅꯣꯡꯃꯇ ꯈꯟꯈꯤꯗꯦ, ꯃꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ꯫ ꯅꯨꯄꯤ ꯁꯤ ꯆꯥꯛꯁꯤ ꯈꯔ ꯆꯥꯁꯤ, ꯅꯁꯥꯗꯨ ꯌꯥꯗ꯭ꯔꯦ꯫ ꯑꯩꯅ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯟꯒꯅꯣꯏꯗꯅ ꯍꯥꯏꯔꯒ ꯅꯆꯥ ꯅꯨꯄꯥꯗꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ꯫ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯅꯆꯥ ꯅꯨꯄꯥꯗꯣ ꯂꯥꯛꯀꯅꯤ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯁꯨꯛꯂꯥꯛ ꯍꯦꯛ ꯂꯥꯛꯇꯦ꯫ ꯑꯩꯁꯦ ꯃꯥ ꯉꯥꯏꯕꯗ ꯏꯁꯥꯕꯨ ꯎꯕ ꯐꯪꯗꯅ ꯁꯤꯕꯅ ꯍꯥꯟꯗꯧꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯇꯧꯍꯩꯗꯦ, ꯀꯔꯤꯒꯤ ꯁꯤꯗꯣꯔꯤꯕꯅꯣ? ꯆꯦꯡꯗꯤ ꯀꯌꯥꯝ ꯂꯩꯔꯤꯒꯦ? ꯂꯩꯔꯤꯌꯦ, ꯅꯪꯗꯤ ꯆꯥꯁꯨ ꯆꯥꯗꯦ꯫ ꯑꯣ, ꯂꯩꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯋꯥꯔꯣꯅ ꯅꯨꯄꯥ, ꯅꯪ ꯅꯕꯨꯛ ꯊꯟꯅ ꯆꯥꯎ꯫ ꯅꯪꯅ ꯁꯣꯜꯂꯕꯗꯤ ꯌꯨꯝꯁꯤ ꯉꯥꯛꯄ ꯉꯝꯂꯣꯏ꯫ ꯌꯨꯝꯁꯤ ꯉꯥꯛꯄꯤꯅꯕ ꯃꯤ ꯂꯩꯇ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯌꯨꯝꯁꯤ ꯉꯥꯛꯄꯤꯅꯕ ꯃꯤ ꯂꯩꯇ꯭ꯔꯕꯅꯤ꯫ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔꯕ ꯀꯥꯟꯗ ꯌꯨꯝꯁꯤ ꯃꯇꯣꯝꯇ ꯂꯩꯍꯧꯔꯅꯤꯀꯣ꯫ ꯀꯞꯀꯅꯨ ꯅꯨꯄꯤ, ꯅꯪꯅ ꯀꯞꯂꯒ ꯑꯩ ꯌꯦꯡꯕ ꯉꯝꯗꯦꯅꯦ꯫ ꯁꯤ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯁꯥꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯣꯟꯁꯤꯜꯂꯛꯏ꯫ ꯑꯩꯁꯦ ꯅꯨꯄꯥ ꯀꯨꯏꯅ ꯄꯨꯟꯁꯤꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯅꯆꯥ ꯅꯨꯄꯥꯗꯨ ꯌꯥꯝ ꯎꯅꯤꯡꯉꯤ꯫ ꯃꯥꯅ ꯈꯪꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯔꯣꯏ꯫ ꯑꯗꯨꯅ ꯃꯈꯣꯏ ꯇꯥꯗꯅꯦ ꯑꯃꯨꯛꯇ ꯆꯠꯂꯒ ꯍꯥꯏꯒꯦꯔꯥ, ꯅꯆꯥꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯎꯅꯤꯡꯉꯤ꯫ ꯍꯣꯏꯁꯤ ꯍꯣꯏꯁꯤ, ꯑꯩ ꯍꯌꯦꯡꯗꯣ ꯁꯍꯔꯗ ꯆꯠꯂꯨꯒꯦ, ꯑꯗꯨꯒ ꯅꯆꯥ ꯅꯨꯄꯥꯗꯣ ꯎꯅꯔꯨꯒꯦ꯫ ꯁꯦ ꯄꯣꯊꯥꯔꯣ, ꯌꯥꯝꯅ ꯉꯥꯡꯂꯅꯨ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕ ꯃꯁꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯤ꯫ ꯐꯩꯖꯥꯎ, ꯅꯃꯥꯁꯤ ꯅꯪ ꯈꯔ ꯁꯦꯟꯅꯔꯝꯃꯨꯀꯣ꯫ ꯅꯇꯥꯎꯗꯣ ꯌꯨꯝꯁꯤꯗ ꯂꯥꯛꯅꯕ ꯍꯥꯏꯔꯨꯒꯦ꯫ ꯅꯃꯥꯕꯨ ꯀꯞꯍꯜꯂꯝꯒꯅꯨꯀꯣ꯫ ꯕꯥꯕꯥ, ꯑꯩ ꯊꯤꯜꯂꯨꯔꯣ? ꯄꯥꯕ ꯅꯆꯥꯏ ꯃꯅꯥꯛꯇ ꯆꯠꯄꯅꯤ, ꯈꯖꯤꯛꯇ ꯅꯥꯟꯅ ꯆꯠꯂꯨꯗꯅ꯫ ꯁꯍꯔꯗꯨꯗ ꯌꯥꯝ ꯅꯥꯜꯂꯦ ꯍꯥꯏꯕꯅꯤ꯫ ꯍꯦꯔꯥ ꯐꯩꯖꯥꯎ, ꯏꯆꯥ ꯏꯃꯧꯒꯤ ꯃꯅꯥꯛꯇ ꯆꯠꯄꯕꯨ ꯀꯌꯥꯝ ꯅꯥꯜꯂꯨꯅꯦꯒꯦ? ꯏꯔꯨ ꯁꯤꯠ ꯅꯥꯟꯅ ꯂꯨꯖꯔꯒ ꯆꯠꯂꯒ ꯂꯣꯏꯔꯦ꯫ ꯁꯟ ꯒꯥꯔꯤ ꯂꯥꯛꯑꯅꯤ, ꯑꯩ ꯊꯣꯛꯈꯤꯒꯦꯀꯣ꯫ ꯂꯩꯃ, ꯅꯆꯥ ꯐꯩꯖꯥꯎꯒ ꯏꯔꯦꯟꯖꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯗꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯁꯍꯔ ꯇꯝꯅ ꯂꯥꯛꯏ, ꯄꯨꯡꯑꯣꯟ ꯑꯣꯟꯅꯔꯦ꯫ ꯁꯍꯔ ꯌꯧꯕꯗꯗꯤ ꯄꯨꯡꯈꯦꯟ ꯈꯦꯟꯅꯔꯦ꯫ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ, ꯁ꯭ꯋꯥꯏꯗ
ꯑꯇꯣꯝꯕ ꯀꯧꯕ ꯑꯃꯒꯤ ꯌꯨꯝ ꯈꯪꯕꯤꯕ꯭ꯔꯥ? ꯑꯦ ꯀꯔꯤꯅꯦ ꯀꯦꯁꯤꯗꯤ ꯈꯨꯃꯝꯗꯣꯏ ꯇꯥꯛꯑꯝꯗꯣꯏꯒ ꯃꯥꯜꯂꯤ ꯑꯗꯨꯒ ꯃꯃꯤꯠꯁꯤꯅ ꯈꯣꯡꯗꯒꯤ ꯇꯣꯟꯐꯥꯎ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦꯅꯦ ꯃꯇꯥ ꯑꯃꯅꯤꯀꯣ ꯃꯣꯏ ꯁ꯭ꯋꯥꯏ ꯃꯤꯁꯤ ꯅꯠꯇꯦ ꯋꯥꯒ ꯉꯥꯡꯅꯗꯕꯤ ꯃꯤꯠꯌꯦꯡꯗ ꯈꯪꯅ ꯖꯥꯠꯂꯣ ꯑꯁ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯑꯩ ꯑꯣꯏꯅ ꯏꯉꯥꯎ ꯉꯥꯎꯔꯦꯗ ꯑꯇꯣꯝꯕ ꯃꯃꯥꯟꯅꯕ ꯈꯔꯒ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯄꯥꯗꯨ ꯆꯪꯂꯛꯏ ꯃꯆꯥꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯧꯔꯛꯏ ꯏꯄꯥꯒꯤ ꯑꯇꯣꯝꯕ ꯏꯄꯥ ꯂꯥꯛꯏꯅꯦꯍꯦ ꯀꯨꯏꯔꯦ ꯏꯆꯥꯕꯨ ꯎꯗꯕ ꯑꯇꯣꯝꯕꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯀꯅꯥ ꯃꯃꯥꯟꯅꯕ ꯑꯃꯅ ꯏꯇꯥꯎ ꯅꯣꯏ ꯄꯥꯕ ꯑꯁꯤꯗꯤ ꯅꯪ ꯄꯣꯛꯄ ꯄꯥꯕꯅꯦ ꯍꯥꯏꯕ ꯊꯥꯖꯗꯦ ꯃꯤꯕꯨ ꯃꯥꯟꯗꯦꯅꯦ ꯅꯠꯇ꯭ꯔꯣ ꯏꯇꯥꯎꯁꯦ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯄꯥꯕ ꯅꯠꯇꯦ ꯆꯥꯛꯅꯤꯕ ꯂꯥꯛꯄ ꯑꯍꯜ ꯑꯣꯏꯔꯝꯒꯅꯤ ꯃꯄꯥꯅ ꯇꯥꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯏꯄꯥꯒꯤ ꯑꯇꯣꯝꯕ ꯏꯄꯥ ꯂꯥꯛꯏꯅꯦꯍꯦ ꯅꯪꯕꯨ ꯏꯃꯧꯗꯤ ꯎꯗꯦ ꯏꯃꯧꯗꯤ ꯀꯗꯥꯏꯗ ꯂꯩꯕ ꯏꯇꯥꯎꯁꯤꯡ ꯑꯗꯨꯝ ꯆꯥꯕꯤꯔꯝꯃꯨꯀꯣ ꯃꯁꯤꯒꯤ ꯑꯍꯜꯁꯦ ꯃꯀꯣꯛꯁꯤ ꯆꯥꯛꯂꯕ ꯈꯪꯗꯦ ꯑꯩ ꯑꯝꯇ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯃꯄꯥꯗꯨ ꯆꯦꯡꯗꯨꯅ ꯄꯨꯊꯣꯔꯛꯏ ꯅꯠꯇꯦ ꯄꯥꯕ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩ ꯅꯐꯤ ꯅꯔꯣꯜꯗꯨꯒ ꯏꯃꯣꯠ ꯃꯣꯠꯈꯩ ꯏꯄꯥꯅꯦꯕꯗꯤ ꯏꯀꯥꯏꯖꯩ ꯏꯁꯨꯡ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯍꯌꯦꯡꯈꯩ ꯁꯤ ꯂꯥꯛꯀ ꯃꯤꯅ ꯅꯪꯕꯨ ꯏꯄꯥꯅꯦ ꯈꯪꯈ꯭ꯔꯕꯗꯤ ꯑꯩ ꯌꯥꯝ ꯏꯀꯥꯏ ꯀꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯁꯤ ꯃꯤꯌꯥꯝ ꯇꯤꯜꯂꯝ ꯈꯨꯡꯒꯪꯗꯨ ꯅꯠꯇꯦꯁꯤ ꯑꯇꯣꯝꯕ ꯏꯄꯥ ꯈꯪꯗ ꯇꯧꯕꯅꯤ ꯁꯤ ꯏꯪꯈꯣꯜ ꯊꯧꯕ ꯃꯅꯥ ꯃꯁꯤꯡꯅꯤ ꯌꯦꯡꯉꯣꯏ ꯅꯣꯏꯒꯤ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄꯅꯤ ꯑꯁ ꯀꯩꯒꯤ ꯄꯨꯔꯛꯏꯅꯣ ꯄꯨꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯆꯥꯅꯩ ꯀꯩ ꯂꯩꯔꯦ ꯂꯥꯛꯏꯁꯦ ꯍꯥꯏꯒꯗꯧ ꯋꯥꯗꯣ ꯍꯥꯏꯔꯝ ꯑꯗꯨꯒ ꯆꯠꯈ꯭ꯔꯣ ꯑꯩ ꯌꯥꯝ ꯆꯤꯜꯂꯤ ꯅꯣꯏꯒꯨꯝꯕ ꯃꯤꯗ ꯑꯩ ꯃꯇꯝ ꯃꯥꯡꯍꯟꯕ ꯄꯥꯝꯗꯦ ꯏꯄꯥꯒꯤ ꯑꯇꯣꯝꯕ ꯑꯗꯨꯝꯅ ꯅꯄꯥ ꯑꯩꯉꯣꯟꯗ ꯌꯦꯡꯉꯣꯏ ꯅꯪꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯒꯤ ꯅꯃꯥꯗꯣ ꯑꯅꯥꯕ ꯍꯧꯗꯨꯅ ꯂꯩꯔꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯏ ꯅꯪꯕꯨꯗ ꯎꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯉꯥꯡꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒꯤ ꯏꯄꯥꯅ ꯅꯪꯕꯨ ꯑꯃꯨꯛꯇꯪꯗꯤ ꯌꯨꯝꯗ ꯂꯥꯛꯅꯕ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯁ ꯀꯃꯥꯏꯅ ꯅꯥꯔꯤꯅꯣ ꯅꯣꯏꯅ ꯅꯥꯔꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯤ ꯀꯩꯒꯤꯅꯣ ꯑꯩ ꯑꯝꯇ ꯈꯪꯗꯦ ꯍꯌꯦꯡꯈꯩꯗꯤꯅꯦ ꯃꯐꯝꯁꯤꯗꯁꯨ ꯂꯥꯛꯀ ꯑꯗꯨꯒ ꯆꯃꯣꯠꯅꯔꯕ ꯁꯦꯒꯥꯏꯔꯕ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯂꯥꯛꯀ ꯑꯩ ꯌꯥꯝ ꯏꯀꯥꯏ ꯁ꯭ꯋꯥꯏꯗ ꯅꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤ ꯂꯩꯇꯦ ꯏꯃꯥ ꯅꯥꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯦ ꯁꯤꯌꯜꯅꯤ ꯑꯩ ꯂꯥꯛꯇ꯭ꯔꯁꯨ ꯁꯤꯌꯜꯗꯨꯅ ꯑꯗꯨꯝ ꯂꯩꯌꯦ ꯑꯩ ꯂꯥꯛꯑꯒ ꯅꯣꯏꯒꯤ ꯑꯅꯥꯕꯗꯣ ꯐꯔꯛꯀꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯑꯩꯅꯦ ꯈꯣꯏꯗꯧꯁꯤ ꯋꯥꯛ ꯁꯥꯎꯅꯤꯡꯉꯩꯗ ꯑꯁꯤ ꯍꯥꯏꯅ ꯁꯤꯌꯜꯗꯨꯅ ꯃꯄꯥꯗ ꯂꯪꯁꯤꯜꯂꯤ ꯃꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯃꯆꯥ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯃꯣꯏꯗ ꯇꯥꯅ ꯊꯤꯟꯕꯒꯨꯝ ꯆꯩꯅ ꯐꯥꯎꯅ ꯅꯥꯔꯛꯏ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯁꯤꯟꯊꯒꯦꯁꯨ ꯇꯧꯔꯤ ꯑꯗꯨꯕꯨ ꯐꯥꯖꯤꯜꯂꯤ ꯈꯜꯂꯨꯗꯕꯅꯤ ꯃꯆꯥ ꯑꯣꯏꯕ ꯃꯥꯅ ꯑꯗꯨꯒꯨꯝꯕ ꯑꯀꯟꯕ ꯋꯥꯍꯩ ꯊꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯏꯄꯥꯒꯤ ꯑꯇꯣꯝꯕ ꯏꯄꯥ ꯏꯆꯥꯒꯤ ꯅꯐꯝꯗꯒꯤ ꯆꯥꯛ ꯅꯤꯕ ꯂꯥꯛꯄ ꯅꯠꯇꯦ ꯁꯦꯜ ꯅꯤꯕ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯅꯄꯥ ꯑꯩꯁꯨ ꯊꯧꯅꯥ ꯂꯩ ꯁꯦꯜ ꯇꯥꯜꯂꯤ ꯅꯃꯥꯕꯨ ꯅꯨꯡꯉꯥꯏꯅꯕ ꯊꯝꯕ ꯉꯝꯃꯤ ꯅꯃꯥꯅ ꯅꯪꯕꯨ ꯎꯅꯤꯡꯕꯒꯤꯗꯃꯛ ꯑꯩ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯆꯃꯣꯠꯅꯔꯕ ꯑꯩꯁꯦ ꯅꯄꯥꯅꯤ ꯍꯥꯏꯕꯗꯤ ꯏꯀꯥꯏꯔꯝꯒꯅꯤ ꯑꯩꯁꯦ ꯅꯪꯕꯨ ꯄꯣꯛꯄ ꯅꯄꯥ ꯅꯠꯇꯦ ꯍꯥꯏꯗꯅ ꯍꯥꯏꯕꯗ ꯏꯄꯥ ꯁꯥꯎꯗꯦ ꯑꯗꯨꯕꯨ ꯑꯩꯕꯨ ꯅꯄꯥꯅꯤ ꯍꯥꯏꯕꯗ ꯏꯆꯥꯒꯤ ꯃꯥꯏꯈꯨꯅꯤ ꯑꯗꯨꯕꯨ ꯌꯦꯡꯉꯣꯏ ꯅꯪꯅ ꯉꯁꯤ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯂꯤꯕ ꯑꯁꯤ ꯀꯅꯥꯒꯤ ꯃꯄꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯗꯕ ꯑꯣꯏꯌꯨ ꯅꯃꯥ ꯅꯄꯥ ꯃꯁꯛ ꯈꯪꯗꯕ ꯁꯤꯡꯕꯤꯔꯛꯄ ꯃꯤ ꯀꯥꯎꯊꯣꯛꯄ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯣꯏ ꯅꯄꯥꯅꯤ ꯍꯥꯏꯅ ꯇꯥꯛꯅꯤꯡꯗꯕ ꯑꯩꯁꯦ ꯅꯪꯒꯤ ꯌꯨꯝ ꯑꯁꯤꯗ ꯈꯣꯡꯐꯝ ꯑꯃ ꯐꯥꯎꯕ ꯑꯩ ꯇꯥꯔꯣꯏ ꯆꯠꯄꯤꯈ꯭ꯔꯣ ꯀꯩ ꯀꯥꯟꯅꯗꯕꯗ ꯋꯥꯏ ꯁꯤꯟꯅꯕ ꯅꯨꯡꯉꯥꯏꯅꯝꯇ ꯂꯩꯍꯧꯒꯦ ꯏꯀꯥꯏꯕ ꯀꯩ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯀꯩ ꯆꯥꯛꯈꯨꯝ ꯊꯣꯛꯀꯦ ꯃꯆꯥꯒꯤ ꯋꯥꯍꯩꯗ ꯃꯄꯥ ꯃꯍꯥꯛꯇꯨ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯁꯤꯟꯊ ꯃꯌꯨꯝ ꯃꯣꯡꯕ ꯇꯝꯅ ꯍꯜꯋꯥꯏꯔꯛꯏ ꯀꯔꯝꯅ ꯇꯥꯕ ꯉꯝꯒꯅꯤ ꯃꯆꯥ ꯑꯣꯏꯕ ꯃꯥꯅ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯣ ꯃꯄꯥ ꯑꯣꯏꯕꯗ ꯊꯥꯔꯛꯄꯗ ꯋꯥꯔꯧꯔꯦ ꯉꯁꯤꯗꯤ ꯃꯆꯥ ꯃꯥꯕꯨ ꯃꯤꯌꯥꯝꯃꯥꯡꯗ ꯃꯥꯕꯨ ꯆꯥꯛꯅꯤꯕ ꯑꯃꯒꯨꯝꯅ ꯎꯍꯟꯈꯤꯕ ꯇꯣꯝꯕ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯏ ꯅꯨꯄꯥꯅꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤ ꯈꯜꯂꯨ ꯏꯆꯥꯒꯤ ꯑꯁꯥꯗ ꯍꯤꯡꯂꯨꯕ ꯉꯁꯤꯅ ꯃꯄꯥ ꯑꯩꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯃꯄꯥꯅꯤ ꯇꯥꯛꯄ ꯏꯀꯥꯏ ꯍꯥꯏꯔꯛꯂꯕ ꯐꯔꯦ ꯑꯩꯁꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯐꯅ ꯋꯥꯔꯁꯨ ꯁꯤꯔ ꯐꯥꯎꯕꯗ ꯅꯪꯒꯤ ꯅꯐꯝꯗ ꯀꯩꯁꯨ ꯍꯥꯏꯔꯣꯏꯒꯦꯀꯣ ꯅꯪ ꯅꯥꯎꯌꯣꯛ ꯅꯒꯣꯟꯕꯗ ꯀꯔꯤ ꯁꯣꯏꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯑꯗꯨꯛ ꯍꯣꯡꯕ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯍꯦꯛ ꯃꯤꯔꯥꯏꯕ ꯅꯨꯡꯁꯤꯕ ꯉꯝꯗꯕꯀꯣ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅ ꯇꯝꯁꯤꯒꯦ ꯃꯆꯥ ꯎꯅꯤꯡꯕꯒꯤ ꯃꯩꯅ ꯆꯥꯛꯇꯨꯅ ꯉꯥꯎꯗꯨꯅ ꯂꯩꯔꯒ ꯃꯉꯣꯟꯗ ꯑꯩ ꯋꯥꯐꯝ ꯑꯁꯤ ꯃꯉꯣꯟꯗ ꯇꯝꯕ ꯌꯥꯗꯦ ꯃꯥꯅ ꯇꯥꯈ꯭ꯔꯕꯗꯤ ꯀꯔꯤ ꯑꯣꯏꯅꯤ
ꯑꯁꯨꯝꯅ ꯃꯪꯗꯨꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯤ ꯑꯃꯠꯇꯅ ꯀꯧꯕꯗ ꯇꯥꯗꯦ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯃꯪꯗꯨꯅ ꯆꯠꯂꯤ ꯀꯔꯝꯅꯗꯤ ꯇꯥꯅꯤ ꯆꯥꯎꯕꯅ ꯇꯥꯇꯣꯝꯕ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯁꯤꯕꯣ ꯀꯔꯤꯅꯣꯅꯦ ꯉꯁꯤꯗꯤ ꯈꯨꯃꯝꯗꯕꯤ ꯆꯠꯈ꯭ꯔꯤꯁꯤꯅ ꯅꯣꯡꯃꯗ ꯃꯤ ꯎꯕꯗ ꯀꯧꯗꯕ ꯇꯧꯗꯕꯅꯤ ꯇꯥꯇꯣꯝꯕꯁꯦ ꯅꯣꯛꯃꯤꯅ ꯇꯧꯕꯅꯤ ꯉꯁꯤ ꯑꯁꯤꯕꯨ ꯀꯔꯝꯅꯗꯤ ꯅꯨꯡꯉꯥꯏꯅꯤ ꯃꯆꯥꯒꯤꯗꯃꯛ ꯀꯌꯥꯗ ꯋꯥꯖꯔꯛꯂꯕ ꯍꯧꯖꯤꯛꯅ ꯃꯆꯥꯅ ꯃꯤꯔꯥꯏꯔꯛꯄꯗ ꯑꯩ ꯐꯥꯎ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯀꯥꯟꯁꯤꯗ ꯇꯥꯇꯣꯝꯕ ꯈꯨꯝꯂꯨꯕꯁꯨ ꯇꯧꯗ꯭ꯔꯤ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯈ꯭ꯔꯦ ꯈꯣꯡꯅ ꯄꯨꯕ ꯂꯝꯕꯤꯗ ꯂꯩꯃ ꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯃꯁꯥꯗꯨ ꯈꯪꯁꯣꯟ ꯁꯣꯜꯂꯝꯃꯤ ꯃꯃꯥ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯇꯥꯕꯗ ꯂꯥꯡꯂꯦꯟ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯅ ꯃꯆꯤꯟꯗ ꯃꯧꯄꯥꯗ ꯁꯣꯟꯗꯨꯅ ꯂꯩꯕꯗꯨꯗ ꯅꯨꯡꯉꯥꯏꯔꯝꯗꯦ ꯀꯔꯤꯁꯨ ꯆꯥꯕ ꯊꯛꯄ ꯌꯥꯗ꯭ꯔꯦ ꯂꯩꯃ ꯃꯃꯥꯒꯤ ꯃꯇꯧꯗ ꯂꯥꯡꯂꯦꯟ ꯃꯤꯂꯨ ꯄꯤꯔꯥꯡ ꯀꯪꯗ꯭ꯔꯤ ꯃꯃꯥ ꯃꯥꯇꯕꯨ ꯌꯦꯡꯗꯨꯅ ꯀꯞꯇꯨꯅ ꯂꯩ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯀꯌꯥꯅ ꯃꯃꯥ ꯃꯄꯥꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯕ ꯃꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯂꯥꯡꯂꯦꯟꯗ ꯆꯞ ꯆꯥꯅ ꯇꯥꯏ ꯎꯕ ꯐꯪꯏ ꯏꯃꯥ ꯁꯤ ꯈꯤꯇꯪ ꯑꯣꯏꯔꯕꯁꯨ ꯆꯐꯨꯁꯤ ꯆꯥꯁꯤꯜꯂꯨ ꯏꯃꯥꯅ ꯁꯨꯃꯥꯏꯅ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗ ꯊꯥꯗꯨꯅ ꯂꯩꯔꯒ ꯅꯆꯥ ꯀꯝꯗꯧꯅ ꯌꯦꯡꯉꯣ ꯍꯥꯏꯕ ꯏꯃꯥ ꯅꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ ꯏꯃꯥ ꯑꯩꯈꯣꯏ ꯇꯧꯕꯗꯣ ꯀꯧꯔꯨꯒꯦ ꯍꯥꯏꯔꯨꯒꯦ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯏꯃꯥꯅ ꯅꯪ ꯎꯅꯤꯡꯉꯦ ꯍꯥꯏꯗꯅ ꯃꯄꯥꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯇꯨꯅ ꯂꯥꯡꯂꯦꯟ ꯏꯄꯥꯒꯤ ꯕꯦꯝꯃ ꯁꯦ ꯉꯥꯁꯤ ꯌꯥꯝꯅ ꯐꯪꯗꯦ ꯐꯩꯖꯥꯎꯅ ꯂꯥꯡꯗ ꯉꯥꯃꯨ ꯑꯅꯤꯈꯛ ꯊꯨꯔꯝꯃꯦ ꯍꯥꯏꯗꯨꯅ ꯄꯤꯔꯛꯏ ꯁꯦ ꯃꯁꯤ ꯂꯧꯔꯒ ꯅꯃꯥꯁꯦ ꯆꯥꯛ ꯈꯤꯇ ꯄꯤꯖꯁꯤ ꯏꯄꯥꯒꯤ ꯕꯦꯝꯃ ꯅꯃꯥꯁꯦ ꯆꯥꯛ ꯆꯥꯔꯛꯇꯕ ꯉꯁꯤ 4-5 ꯁꯨꯔꯦꯅꯦ ꯕꯥꯕꯥ ꯑꯩꯈꯣꯏ ꯑꯇꯣꯝꯕ ꯀꯧꯔꯨꯒꯦ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤ ꯌꯧꯔ ꯐꯥꯎꯕ ꯃꯥꯅ ꯇꯨꯃꯤꯟꯅ ꯈꯪꯁꯤꯟꯅꯗ ꯇꯥꯁꯤꯟꯅꯗ ꯂꯩꯔꯤꯕꯁꯤꯕꯣ ꯏꯃꯥꯅ ꯃꯥꯒꯤꯗꯃꯛ ꯋꯥꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯃꯥꯗꯣ ꯃꯁꯥꯗꯣ ꯌꯥꯝ ꯋꯥꯅ ꯁꯣꯔꯗꯣ ꯅꯤꯛꯂꯞꯅ 이마기 랑래 이마기 이마 이마 그수 떠네 이마 나네 다이루노 잔루노 이사기 짝짝파 미라미라 너 뭐하는데 이자기 짝짝파 미라미라 이자는 각도를 나빠도 이마이 뭐가 뭐이게 까이기노 이마 하이루 강우니 이신 빈 이마나 마기니 하이드나 아도 와나 사다보 그이 혼나라가 아이살루기 이마 아얌 성닝이 마 마바나 마사기 고당따 바이드나 이바기 몸 이바기 베마 이사니 골다나 나마나 바이 코이보 뚝시바니니 이코이기디 난 레리부시디 이사드기 헨마 까나 레이테네 너와 마기 마팜다디 이코이보 뚝시부 마쳇 아마다 뽑트르니 하이제루레 마기 마팜다 이사드기 마팜다 하나 하이제루레 하이제리 와카도 따다마 마카이 삿크로 후나이 사나이부 싹미바 아이기 이빠나테 미기 마망다 이가이 사무엇 라가 마뚝 락나바디 아이부 파티 하이가노 하이부 와하이시다 까랍나 이사나 상게 하이바도 바바 하이라노이 마기 마팜다 아목 하나 이코이 와레 따디 아목 따디 윰다 라오 하이나 하이크라노이 아이 마학 마마 마파 이코이 ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯃꯁꯥꯅꯤ ꯑꯩꯈꯣꯏꯕꯨ ꯀꯥꯎꯈ꯭ꯔꯦꯅꯤ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯇꯣꯝꯕ ꯑꯣꯏꯔꯝꯕꯗꯣ ꯉꯁꯤꯗꯤ ꯁꯛꯇꯝ ꯍꯣꯡꯈ꯭ꯔꯦ ꯄꯨꯛꯅꯤꯡ ꯑꯣꯟꯈ꯭ꯔꯦ ꯍꯥꯏꯔꯔꯣꯏ ꯅꯤꯡꯈ꯭ꯔꯦ ꯋꯥꯔꯁꯨ ꯁꯤꯔꯐꯥꯎ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯁꯦ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯅꯠꯇꯦ ꯈꯜꯂꯦ ꯑꯩꯈꯣꯏꯁꯦ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯕꯗ ꯏꯆꯥꯗꯣ masung mamana masingki mamangda ikai na malin he yengoi se namasi sakita pisasi namasi ayeng mangamtre naman asi yung misokri pase mahak thakta ni he baba si atum na taw kasi bhawa baba na mitno pirang sintham na jawabok ta udri kasi baba na 나자에게 망다 밀루나 비랑신 타락보다 나자 까람나 예고하이보다 바바 생 이마기다 마자니 골 에일레이
ngasimak imase maibigi manakta pugi laye aigisu imana aigi luhukpana hapnakpa sanada madu kaitokna ima mapana malayakani aise ima pabagi nachani karigi imana asiyungda solama nachaigo nairakchibada paba isadi yumnak sagai ponmasu kuitri aduna wafam ase isa tahadikta tawbani yegoi namase namagi manakta aikoi sumai tawrabade namase amuk hena soksilakani nasida dang lekro ipa itomta tawfam khakte adugane isa phaijau mirai bayati ko phaijau lerakpagi gasi mahana koisen chelibani phaijau yamna sauningna phingna atoma hoida laklami sauning mana hendana laura laura sanglai ita atomba ita tholo wari sasi kaino phaijau migi mayum laklaga hektu urau tharau sibo tate ekhoi swaise noigi mathum maram khangdam mafam do oina khalab hey nupa phabi tawngam bi okpi man bi nang tumile aina laklibase nanga wari sagena lakpunate noi swaisi dadi wa kana kana ngangam dabi adubu tazau mathong maram khangdaba ekhoi gi khuldu dadi nanguma nupi leitene amuka swagi tazau migi mama mapa mari thadatpi tawngam mi nangsu hayeng nachana minungsi mata pokta oisano hando ai nupi anganga wari saksa sana pamte kaile madugi mama pa nusibu ngamdo masado karini taw kasai kai tage hen tam itaw na ngang nate ekhoi si kari nu ubige itaw gi namitu sangsilaka noi ku momotai sudai na bana aigi na kasang bya haiga da wado kari no hai aduga saki bya ingni sikna lai bi mung se thukai gi khali kari ni bala ko mafam sida itaw nachil makna pare ai nangna tandrasu ai sakni atubu wahai si hairam dana di ai sakai imada nasai hamna soksili itaw yardi nang yumdam da law imana nang da sondra lai imagi matung da ai yengba ngamda itaw ki nak da lakibani itaw ki na pham da ai kari shuni bulak manate ai nupa ni mingon da gi ni ga isa ni adogi oiradi nang aigi nang lak aigi mai pa lekti makhoi bu imai pa ni hebada ai kai mafam sida moigi ming phopalaka lengbi ai nong mulaki hausikti ayam si aduna lakku pharak ta dong mali somsu mafam si lakke hebadi khara nana law lengbi ra tra ishinangi kana no hayo kasi nang na tali ba ise ai shikana ima pa bu nang kau ngam la hoi hana di nang segi tawoira hausikti nang boi gi taw ne bada isung iman da singi mang di kai ai di nang gai ga thak yam khinai hausikti ba ni marim ta lei ne di wa ma ka tar kai do ki aduga bada nang nu moi gi da wa bi du kai sung ka khari mari thuk na ki ita na chil mak na pikli gai da gi pukja khoi ja khang na ti da ra mi da ra ga kasina dum nai ra ba pare nang gi sta lawai mari thokna jabasu miyoi ba moi bagi minung sigi isial na seli sha harak pam khang da basa shaidang pam thi basa haibi gi da sa kasina na nama na pa mirai basu nang musu na cha na mirai ra poisa ai de chamot na ba isam sam igul yaw ta mi ikai ram gan egal na basu mapal thokna samot na ra ba ise moi de nangodagi hena magulai phajai habise kam aisa namit ni humni hokre leima masado nabe henjilaklami koisen chenarami namidang ni ima ka shu tawri ekhoi miyam neri sidi ima ki dakle ima se soro yam ware ne kanause krak kange nangbu imase ising kasi tapita uni icha to pato ngasi dikang uning
ꯂꯥꯡꯂꯦꯟ ꯏꯃꯥꯁꯦ ꯌꯥꯝ ꯋꯥꯏ ꯅꯄꯥꯗꯤ ꯕꯦꯝꯃ ꯆꯠꯂꯣ ꯏꯁꯤꯡ ꯈꯤꯇ ꯂꯧꯔꯨꯆꯣ ꯂꯩꯃ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯌꯦ ꯁꯤ ꯋꯥ ꯉꯥꯡꯒꯅꯨ ꯃꯈꯣꯏꯗ ꯑꯇꯣꯞꯄꯗꯣ ꯂꯥꯛꯂꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯏꯆꯥ ꯐꯩꯖꯥꯎꯗꯤ ꯃꯥꯁꯨ ꯂꯩꯇ꯭ꯔꯣ ꯑꯩ ꯉꯁꯤꯗꯤ ꯅꯣꯏ ꯂꯣꯏꯅ ꯁꯨꯗꯧꯕꯅꯤ 이자 파이사옵도 아이고 이기다 이사나 혼난 일이고 매합도 이사세 영월 이식도 그다해 이식 가식다 파이사옵나 이마 나 사시들 레이 나 사보 강점으로 ꯅꯆꯦꯁꯦ ꯃꯥꯒꯤꯗꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ ꯏꯆꯥꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ ꯅꯆꯦꯕꯨ 이자나 그래 양실로 벌써 랑린 까다이 이식노 이마까지 따뜻하게 가나오세 가게 ngasi 이자 이모도 야 어딘게 꾸이래 오답 오버판까지 다 사치다 랑렌 막고 있다 발자 이야 와래 레하다 레하다 못하게 ꯊꯛꯀꯦ ꯍꯥꯏꯔꯝꯕ ꯏꯁꯤꯡ ꯑꯗꯨ ꯃꯌꯥꯗ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯩꯃ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯇꯥꯟꯖꯥ ꯀꯥꯏꯗꯨꯅ ꯄꯨꯈ꯭ꯔꯦ 이마 이생 ꯊꯛꯀꯦ 하이ꯔꯝꯕ다이네 이마 그리가 이마를 떠올리시고 이마부 이생 ꯊꯛꯀꯦ 하이러다이네 나자는 일이면 이생것이 당연하지 이마세 그녀라게 이마 오직도 화강남만 나이네 이마 나자는 거울에서 나아져라 이마 웬방어 이마 나 저보고 나는 지나란 게 이마 레이마 그리도 낭는 시도리시야 낭보 나 사우드는 차도이 에이부 다독도는 차도이 하이부다이니 레이마 야로이 낭 삿기부 야로이 레이마 낭 아돔나 떠오 이만이나 와나 나 자세히 기분 나트로 낭 봄나막도 가오랍라 레이마 남잇 방어 하이브니 레이마 이승시 아이인게 난 가나오카게 이승탁게 하이람다이니 레이마 세 이승 일라게 파이자우소 이마 그리누가 시바나 떠오리시 보이마 세 행복바닥에 이마 마상 강사랐다마 아이다 이마부 이마니 칼라가 그리기 나 저부터 녹두는 짠지마도 이마는 웃어낸 거 마가도 나 저는 우바박한 기재는 거이마 랑레나 이마 아이디
Ima kaina magamloy Ima. Ima among nungsiba laiti Ima. Natsagi sa si Petra Brayma. Natsabog ko ina nauyong ning chibagkaringin o Ima. Ay singasinagi mamalay na mamatsaw Brayma. Yaroy! Ima si Mitpago Ima. Natsay mo tanong to na dyan pa Yaroy Ima. Imalay na mamapam na ay ibig ko pamatalay hindi. Mama! Papa! Imasim daw to, Papa! Imasim daw to! Imasim ay nagkaumakundi. Papa nagkaurapan eh. Suway na nagkumlakan eh. Papa! Imasim ka mo. Ima! Ima! Ibagin lang din. Damasi. Napahay na kauruso. Kumlaroy eh. Mawari. Adugi. Ninaan mo ta. Hindi. Namasi wara mali. Matsagi kan mata. Namasi wara mali. Ibagin lang din. Yaroy, Papa. Nanti. Papa. Imasi sa langit, Papa. Papa. Imasi ang to. Imasi ising nagkaya pa din, Papa. Ising pinagkaya. Ima. Numit mangani rom hawkri. Mamalay siya hay bakang di atombadi. Nung matasusat ludi. Nasidi. Kang satsatning mapoklag to na. Mayumda laki hay to na siyam sarami. Kaya no. Nang nasatoy siya. Nupa. Satki bayaroy hay bada. Imasi masangam di hay bada. Nubi. Nang nasidi mo parot. Kuiroy. Imado. Ngayakta unaruke. Aduga silhita sutiluke. Ay sinang na hay bada. Nung matayadab yawra. Satki bada yengwa idi. Nang mapamdo na tsalaga. Nang ginagul hantarag na bada. Nakokto. Amuk noy agi kayno gi kokto. Chelake hay braba. Loinabi na ngang matadaba makay. Mayum lamdam na lai. Atomba. Mga nalaki ba numito. Mamagi asni numiti. Kayo. Kasi ay nauri mo si mo. Iko'y gitunggal dagi. Ang ngawa pisul set pa. Mitong naragli ba si mo. Kayo bayaw sa nunin. Ay bo. Kanano. Imahay do na. Kawag na tintari ba si. Isya na tra. Atomba tintaro ba tawdo na sanglai. Taramliw matawdo ubada. Mamit anido. Lautok do na. Ying do na lay. Langlin na. Ima! Natsakay ko'y matadog to na dyan na Brayma! Paisaw, ato ang mauba na sen sila sauning mapog to na. Kaya daw waki mapam sila lip no. Sakrosa! Mapam masin, nuwagi ko nung gumlaba. Sanggaya do natin. Mapam sila di, lahay naman ko'y kilay pam ni. Itaw, ima po. Kanagi ma, nanggi mo imalay ka. Ay mo nanggi na tao. Ay di nanggi na tao natin. Nanggatakam na kinay. Ay di, kaput kanay. Laikom na nang tayo. Mapam sila binan. Langbi na ba to bino? Makoy na layri ba do tuwamba uy masagi manakta sang lay. Mapam sila karigilak mo no. Papa, ay si mapam sila lak yata pra. Iba si mataw karap na karigi. Ay ko na pawam na kangan siya no. Kanagi Papa. Iba nga, ang ba, kaubiri ba doon na tra? Iko'y di, matay suday na ba kung ang gimini. Kanagi na ba, nanggiso naman na palay bro. Papa, kayo nuhay ba to? Ay si Papa, nasana trap. Papa, nasay mo kang trap. Imasipat ang karam ng Papa. Ay isa na palay din. Ay nanapam na hay sa kiba na tro. Amok tang di yung nalaw. Namana ngay ito na layri hay ito na. Nanggin na yung na. Ay musang sa pabiki bra. Nang buhik po pa na pa ay si Chakni ba magup na. Nang nangang kiba na tro. Nang gimaram na. Namana kiba na tro. Nang piano. Nang di namana pa nang siya kang tabang masani. Nakinamang. Namana kaya na wakiba. Satrosal. Ay isa secret. Yung siya nangga mari amatalay na din. Ipagi paisaw. Lao. Kanada mamiga unamayaba na din. Ato ba papagi makumkondo na. Papa. Natsala, natsabo,
ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯄꯥꯕ ꯅꯆꯥ ꯁꯣꯏꯈ꯭ꯔꯦ ꯃꯁꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯑꯩꯁꯤ ꯅꯪꯒꯤ ꯄꯥꯕ ꯅꯠꯇꯦ ꯁꯦ ꯁꯣꯛꯂꯛꯀꯅꯨ ꯈꯣꯡꯗ ꯄꯥꯕ ꯄꯥꯕ ꯅꯆꯥ ꯂꯥꯜꯂꯦ ꯄꯥꯕ ꯈꯪꯍꯧꯗꯅ ꯇꯣꯝꯕꯒꯤ ꯊꯃꯣꯏꯗ ꯇꯥꯅ ꯊꯤꯟꯕꯒꯨꯝ ꯊꯣꯛꯈꯤ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯕ ꯈꯪꯗ꯭ꯔꯕ ꯃꯤꯔꯥꯏꯔꯨꯕ ꯃꯍꯥꯛꯇꯣ ꯉꯁꯤꯗꯤ ꯃꯃꯥꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯤꯠꯀꯨꯞ ꯃꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯊꯃꯣꯏꯗ ꯆꯩꯅꯥ ꯐꯥꯎꯔꯦ ꯃꯄꯥ ꯑꯣꯏꯕ ꯃꯥꯅ ꯇꯥꯜꯂꯕꯗ ꯇꯨꯃꯤꯟ ꯃꯌꯨꯝꯗ ꯂꯥꯛꯏ ꯆꯩꯅꯥ ꯀꯌꯥꯗꯨ ꯄꯨꯗꯨꯅ ꯃꯅꯝꯁꯤꯗꯤ ꯀꯩ ꯅꯨꯄꯥ ꯀꯩꯅꯣ ꯅꯪ ꯇꯧꯔꯛꯏꯁꯤꯅ ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯕꯣ ꯉꯁꯤꯗꯤ ꯀꯌꯥꯝ ꯍꯥꯏꯔꯛꯀꯅꯣ ꯃꯤꯌꯥꯝꯅ ꯁꯜꯃꯥꯟ ꯇꯧꯕꯩꯁꯦ ꯉꯁꯤꯗꯤ ꯃꯤꯌꯥꯝ ꯃꯪꯗꯅꯤꯕꯨ ꯑꯩꯅ ꯉꯁꯥꯏꯅ ꯆꯠꯈꯤꯅꯣ ꯍꯥꯏꯗ꯭ꯔꯣ ꯅꯨꯄꯤ ꯅꯣꯏꯅ ꯁꯨꯝ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯉꯁꯤ ꯑꯩꯅ 이마기 ꯑꯁꯇꯤ ꯐꯥꯎꯕ ꯌꯥꯎꯕ ꯐꯪꯗ ꯑꯄꯣꯛꯄ ꯏꯄꯥꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯗꯦꯅ ꯇꯥꯜꯂꯛꯂꯤꯕꯁꯦ ꯅꯪꯕꯨ ꯇꯥꯖꯔꯨ ꯅꯪꯅ ꯍꯥꯏꯕ ꯏꯜꯂꯨꯕꯒꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕ ꯄꯥꯞꯅ ꯑꯩꯈꯣꯏꯕꯨ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯈꯤꯒꯗ꯭ꯔꯣ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯤꯡꯁꯤꯡ 이마 ꯌꯥꯝ ꯅꯤꯡꯁꯤꯡ 이마도 ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯀꯣ 이마ꯅ ꯑꯩꯕꯨ ꯋꯥꯔꯧꯔꯝꯒꯅꯤ ꯉꯁꯤ 이마 ꯏꯄꯥ ꯃꯤꯔꯥꯏꯔꯨꯕ ꯑꯩꯁꯦ 이마ꯒꯤ ꯃꯤꯅꯨꯡꯁꯤ ꯄꯥꯝꯃꯤ ꯑꯩ 이마 ꯎꯅꯤꯡꯉꯦ 이마 ꯑꯩ ꯂꯥꯜꯂꯦ ꯅꯆꯥ ꯂꯥꯜꯂꯦ 이마 ꯅꯆꯥ ꯂꯥꯜꯂꯦ ꯀꯩ ꯀꯥꯟꯅꯗꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯨꯗꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯀꯩ ꯆꯥꯅꯤꯡꯒꯦ ꯑꯩ ꯊꯣꯡꯒꯦ ꯂꯥꯛꯑꯣ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ ꯃꯃꯥ ꯃꯄꯥꯗ ꯂꯪꯖꯔꯨꯕ ꯃꯍꯩꯅꯔ ꯈꯪꯗꯦ ꯑꯇꯣꯝꯕ ꯑꯃꯗꯤ ꯁꯪꯕꯥꯟꯅꯕꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯈꯤꯗꯦ ꯃꯤꯒꯤ ꯃꯆꯥꯅ ꯃꯃꯥ ꯃꯄꯥꯗ ꯀꯦꯖꯕ ꯎꯔꯒ ꯊꯃꯣꯏ ꯈꯨꯇꯨꯝ ꯁꯨꯅ ꯈꯥꯡꯉꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯡꯊꯣꯜ ꯐꯪꯈꯤꯗ꯭ꯔꯕ ꯑꯣꯏꯔꯦ ꯃꯈꯣꯏꯅ ꯃꯃꯥ ꯃꯄꯥ ꯃꯤꯔꯥꯏꯔꯨꯕꯗꯨꯅ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯅꯨꯄꯥ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯏꯃꯨꯡ ꯃꯄꯥꯛ ꯁꯥꯅ ꯀꯥꯏꯔꯦ ꯉꯁꯤꯗꯤ ꯏꯃꯥ ꯏꯄꯥ ꯃꯤꯔꯥꯏꯔꯨꯕ ꯅꯨꯡꯁꯤꯕ ꯉꯝꯂꯨꯗꯕꯅ ꯉꯁꯤꯗꯤ ꯑꯩ ꯄꯥꯕꯗꯣ ꯌꯥꯝꯅ ꯁꯣꯟꯖꯤꯜꯍꯧꯔꯦ ꯑꯩꯅ ꯆꯪꯂꯨꯕꯗ ꯑꯩꯕꯨ ꯌꯥꯝ ꯋꯥꯔꯧꯍꯧꯔꯦ ꯑꯩꯕꯨ ꯄꯥꯕꯅ ꯏꯟꯊꯣꯔꯛꯏ ꯅꯨꯄꯤ ꯉꯁꯤꯗꯤ ꯏꯕꯥꯅꯤꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯉꯁꯤꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯡꯊꯣꯜ ꯐꯪꯗ꯭ꯔꯦ ꯄꯨꯟꯁꯤ ꯑꯁꯤ ꯋꯥꯅ ꯂꯦꯟꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯗꯧꯅ ꯋꯥꯅ ꯆꯥꯛꯅ ꯂꯦꯟꯗꯅꯕ ꯏꯃꯥ ꯏꯄꯥꯕꯨ ꯃꯤꯔꯥꯏꯒꯅꯨꯀꯣ ꯑꯁꯨꯝꯅ ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯗꯕ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯃꯈꯣꯏꯗꯨ ꯃꯈꯣꯏꯅ ꯇꯧꯔꯨꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯅꯨꯡꯉꯥꯏꯕ ꯉꯝꯗ ꯂꯦꯟꯈꯤ ꯑꯄꯣꯛꯄ ꯃꯄꯥꯅ ꯏꯟꯊꯣꯛꯈꯤ ꯁꯦꯝꯕꯤꯔꯛꯄ ꯀꯥꯎꯒꯨꯝꯁꯤ ꯃꯤ ꯑꯣꯏꯔꯕ ꯃꯇꯝꯗ ꯁꯦꯝꯕꯤꯔꯛꯄ ꯏꯃꯥ ꯏꯄꯥꯕꯨ ꯃꯤꯔꯥꯏꯒꯨꯝꯁꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯥꯟꯕ ꯃꯆꯥꯗꯤ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯉꯥꯏꯕ ꯐꯪꯗꯦ ꯍꯥꯏꯕꯗꯨ ꯑꯇꯣꯝꯕꯗ ꯊꯣꯛꯈꯤ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯕ ꯉꯝꯂꯨꯗꯕꯅ ꯁꯦꯜ ꯃꯌꯥꯝ ꯂꯩꯔꯕꯁꯨ ꯅꯣꯛꯄ ꯐꯪꯗ ꯋꯥꯅ ꯂꯦꯟꯈꯤ ꯇꯧꯕꯤꯃꯟ ꯃꯁꯛ ꯈꯪꯁꯤ ꯇꯧꯕꯤꯃꯟ ꯀꯥꯎꯊꯣꯛꯀꯨꯝꯁꯤ ꯏꯄꯥ ꯏꯃꯥꯕꯨ ꯅꯨꯡꯁꯤꯅ ꯊꯝꯁꯤ ꯃꯤꯔꯥꯏꯒꯨꯝꯁꯤ